282-001 number sida call to biduna domna domgi pungning ge warol phongdong na bagi dama koina hangdok chari number si season of you loina na adom adom gi pungning gi warol phongdok piu asigi nungchi gi phongli ba pauk se singi maru ba pauk pos parani livestream de gi tabikre loina na me amna tentana karasu asigi headlines karasu thamjagi Waksangi taram doni panbada kai kuda kabuigi gan ngai kumai hodokre Manipur Yanoba district taret usida hanjin gadori bra kumjali singni tara taruk da sem kemano district taret ki mayok da supreme court wakalak le haibo wafam district singado de kangpukpi district Tenopal district Kamjong district Farzol district None district Kaksing district kamati Jiribam district sing Season azariba number screen na lejare toina na tarum asida call to biduna sarugya bening basing na hari number sing asida call to view Hello Hello Oh inyam chani bajar makha dagi nijabi mo tapi kari wafam habini inyam chana puningi waron phongtuk chagya ichagi maphamda ai adam kano donor yawba ngamdragasu ichagi speaker tayai adagi kana puningi waron adai isai saknachi habado aduju tai adai isai khambagi ju tai rồi thawlong kudemo lieta dom tai inda chana rồi chagi mafam daina haijaning bana chagi anouba sahi lakpasida yaipharba yaphaba nongaiba oyo chagi phabada oiba oisanu Nisana ngasi aina wahai amanida jo haigi ge adoibo oina moigi kano ngarang natabane ngahan we mane ngahan moigi kano director kano gi editor gi himanta komani ngom phagi bado thadori ada ngasi dia ado nungai harau jai ma phagi ba nungai te hoi wahai bodi mioi ba hai baje lam daba ngampodi wahai amada choram basu yai adubu madi mayam manipur mayam jigi mitna kong ojari bani thadore haibaje inda chana yam nungai jai adubu bungo inda cha wan ta haige kano akhoi kano je donor group lobdo yawbdo ado inda chana yawjage ado ichana pa horen ka phalake ba nungdang da aidi kamaina yawbno adugi mowong jamda haibirawnenda Kasunate ming chansalaga leiba khaktani WhatsApp kumba pairaga na WhatsApp kumba yawbirasu yai WhatsApp yawdrasu ming panchalaga dum leiba tha amada lupa chama chahi magi lupa lising of chani si khaktani thoidokpa kari mata leite sina aikoina wana da daga aikoigi oiba haiba tare aikoina khudong chada ba aikoina pangthok ke khanba thaba khara dasu aikoina pangthok chaba yaba samna hairabada aina somda radio da leijaring eda khoi mafam mayam lakpagi mafam amadum sajarami hajariba the lupa lakamaga makai krehena changna sajarami ado haribedo khoi donor gi fande lok thokpaneba aduna akhoi hojiki di sidaida donor na sabasi leitri adu makpu matung tarakpada sudumaina awana adu khoi miyam gi damakta haijaba tare khoina tawjabada sis mana mateng pangba kaktani ado khoi marakta leiriba singse yamna luba anaba samna cancer adegi di kidney yam sum yarakta ba kholokta kichi mateng pangbai wani da yamna pangbai dinate akhoi isagi oiba kana bagi nate mayam da kathokpagi haiba tare azuma humanity service ne hai tare Oh isa da ngahan kidi lekai gi satpa anaba ahum mari chale jana mafam adu so ai adum yengjaye isan thagalakpado hoi thank you dagi mit udabagi ada nana kilometer tare ku basalaga haibado adugi numi su ai yengi dai ngarang di sandosna pangthoi ningi waronje adagi hanong mamjo isa posbarani na pangthoi kaya din nugsigare magi mawong mataw tapna ingna tawbado
ꯑꯩ ꯄꯨꯅꯤꯡꯉꯤ ꯋꯥꯔꯣꯟꯁꯤꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇ꯭ꯔꯦꯅ ꯁꯥꯗꯤ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯑꯩ ꯅꯨꯡꯇꯤꯒꯤ ꯋꯥꯒꯥꯏ ꯆꯠꯂꯦꯕꯀꯣ ꯍꯜꯂꯛꯄꯁꯤꯗ ꯏꯆꯥꯒꯤ ꯌꯨꯝꯁꯦ ꯀꯌꯥꯝ ꯁꯥꯖꯤꯜꯂꯒꯦ ꯃꯐꯝꯁꯦ ꯀꯌꯥꯝ ꯁꯦꯝꯖꯤꯜꯂꯒꯦ ꯅꯨꯡꯇꯤꯒꯤꯅꯦ ꯌꯦꯡꯉꯤꯁꯦ ꯍꯣꯏ 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 ꯆꯠꯈꯤꯕꯗꯗꯤ ꯂꯩꯆꯤꯟ ꯊꯥꯕꯅꯦ ꯃꯝꯕꯅꯤꯅ ꯎꯗ꯭ꯔꯦꯕꯀꯣ ꯍꯣꯏ 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 ꯄꯨꯡ 4:10 ꯆꯠꯄꯗꯅꯦꯕ ꯑꯩꯅ ꯌꯥꯕꯣ ꯂꯝꯈꯥꯏꯗꯒꯤ ꯃꯦꯂꯥꯒ꯭ꯔꯥꯎꯟꯗꯩ ꯇꯣꯡꯉꯤꯁꯦ ꯍꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯍꯤꯟꯗꯨꯁꯥ ꯍꯣꯔꯦꯟ ꯏꯕꯨꯡꯉꯣꯗꯅꯦ ꯏꯕꯨꯡꯉꯣꯅ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯞꯍꯟꯖꯔꯛꯑꯒꯦ ꯆꯍꯤ ꯇꯪꯈꯥꯏ ꯑꯃꯒꯤ ꯑꯣꯏꯅ ꯀꯥꯞꯄꯛꯑꯒꯦ ꯂꯨꯄꯥ 400 ꯀꯣ ꯌꯥꯏꯗꯦ ꯌꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯍꯣꯔꯦꯟ ꯅꯪꯅ ꯍꯥꯏꯐꯦꯠꯇ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯌꯥꯕꯤꯔꯛꯄꯒꯤ ꯍꯣꯏ ꯊꯝꯖꯔꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯉꯁꯤꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 9077282001 ꯍꯥꯡꯗꯣꯛꯆꯗꯨꯅ ꯂꯩꯖꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯗ ꯃꯤꯡ ꯈꯪꯍꯟꯁꯤ ꯏꯌꯥꯝꯕ ꯑꯦꯟꯖꯤ ꯂꯥꯏꯁ꯭ꯔꯝ ꯊꯧꯕꯥꯜ ꯇꯥꯕꯗꯒꯤ ꯑꯦꯟꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯏꯌꯥꯝꯕ ꯑꯩ ꯅꯍꯥꯟ ꯀꯧꯕ꯭ꯔꯨ ꯆꯠꯂꯨꯕꯒꯤ ꯑꯩ ꯅꯍꯥꯟ ꯍꯜꯂꯛꯄꯗ ꯃꯇꯦꯛ ꯑꯃꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯈꯤꯇꯪ ꯍꯥꯏꯒꯦ ꯇꯧꯔ ꯒꯥꯔꯤ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅꯀꯣ ꯍꯣꯏ ꯍꯣꯏ ꯃꯤ ꯃꯌꯥꯝ ꯂꯥꯡꯁꯤꯜꯂꯛꯄꯗꯨꯅ ꯍꯥꯏꯍꯧꯗ꯭ꯔꯕ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯦ ꯍꯥꯏꯕꯤꯌꯨ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯎꯀꯟꯅ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯂꯨꯞꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯅꯃꯛ ꯆꯠꯂꯦ ꯀꯧꯕ꯭ꯔꯨ ꯀꯥꯕꯁꯦ ꯃꯁꯤ ꯌꯥꯝ ꯐꯩ ꯁꯔꯀꯥꯔꯅ ꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯦ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯃꯊꯛ ꯌꯧꯔꯀꯥꯟꯗ ꯂꯩꯔꯝꯃꯤ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯕꯨꯗꯤ 10ꯃꯨꯛ ꯁꯨꯏ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯝꯕꯝꯁꯤꯡꯁꯦ ꯑꯁꯤꯁꯤꯅ ꯁꯤꯒꯤ ꯏꯁꯣꯔꯁꯤꯅꯤ ꯁꯤꯅ ꯁꯤꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯊꯥꯔꯒ ꯅꯠꯇ꯭ꯔꯒ ꯅꯦꯝ ꯄ꯭ꯂꯦꯠꯀꯨꯝꯕ ꯑꯝꯇ ꯊꯦꯠꯄꯤꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯥꯝ ꯂꯨꯕ ꯈꯨꯕꯝꯅꯦꯗꯤ ꯍꯥꯏꯔꯒ ꯁꯪꯂꯦꯟ ꯃꯆꯥ ꯑꯃ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯕ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯈꯨꯕꯝꯅꯤ ꯍꯥꯏꯗꯅ ꯂꯩ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯈꯔ ꯐꯖꯅ ꯁꯦꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯍꯧꯔꯛꯏꯕ ꯃꯤꯔꯣꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯈꯨꯕꯝꯗ ꯆꯠꯄ ꯃꯇꯝꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯩꯅ ꯈꯣꯏꯔꯝꯗꯣꯏꯁꯦ ꯀꯔꯤ ꯍꯥꯏꯔ ꯈꯣꯏꯔꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯃ ꯈꯪꯖꯗꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯁꯨꯝꯕ ꯅꯥꯈꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯁꯤꯃ ꯍꯥꯏꯖꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯇꯩ ꯀꯔꯤ ꯆꯤꯊꯕ ꯂꯩꯔꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯩ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯗꯅ ꯑꯩꯈꯣই ꯆꯥꯎꯈꯠꯄꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯅ ꯍꯥꯏꯅꯔꯦ ꯏꯌꯥꯝꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯀꯂꯕꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯁꯤꯡꯁꯤꯗ ꯃꯩꯁꯦ ꯑꯔꯦꯝꯕꯗ ꯂꯣꯏꯅꯃꯛ ꯊꯥꯜꯂꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔꯗ ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯂꯝꯄꯥꯛꯁꯤ ꯌꯥꯝꯃꯦꯕ ꯂꯝꯄꯥꯛꯁꯤꯗ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯁꯥꯟꯅꯔꯒꯗꯤ ꯐꯕ ꯁꯥꯟꯅꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯑꯩꯈꯣꯏꯒꯤ ꯍꯦꯂꯣꯖꯦꯠ ꯑꯆꯧꯕ ꯃꯩꯁꯤꯡꯁꯦ ꯂꯣꯏ ꯑꯔꯦꯝꯕꯗ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯃꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯦꯅ ꯍꯣꯏ ꯂꯩꯀꯥꯏꯗ ꯊꯥꯜꯂꯤꯕ ꯃꯩꯗꯨꯕꯨꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯄꯩꯁꯥ ꯍꯥꯞꯄꯒ ꯊꯥꯟꯕꯅꯤ ꯍꯣꯏ ꯃꯩꯒꯤ ꯀꯩꯅꯣꯗꯣ ꯃꯥꯡꯍꯜꯂꯤ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯖꯤꯟꯅꯕ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯕꯒꯤ ꯂꯝꯄꯥꯛꯇ ꯃꯩ ꯊꯥꯜꯂꯤꯁꯤꯁꯨ ꯑꯃꯔꯣꯝꯗꯕꯨꯗꯤ ꯃꯁꯤ ꯃꯥꯏ ꯂꯝꯒꯤꯁꯨ ꯆꯠꯅꯕꯤ ꯂꯩꯀꯣ ꯐꯖꯩꯌꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥꯟꯕ ꯈꯣꯠꯄꯗꯤ ꯑꯗꯨ ꯂꯝꯄꯥꯛꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯝ ꯇꯧꯋꯤ ꯌꯨ ꯊꯛꯄꯁꯨ ꯌꯥꯝ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯤꯡ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯌꯨ ꯄꯥꯝꯅ ꯊꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯌꯨ ꯌꯥꯝ ꯊꯛꯀꯟꯕ ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛꯁꯦ ꯂꯝꯄꯥꯛꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯊꯕꯒꯤ ꯆꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯃꯩ ꯊꯥꯟꯖꯜꯂꯗꯤ ꯈꯔꯁꯨ ꯀꯩꯅꯣ ꯂꯩꯀꯥꯟ ꯀꯅꯥꯅꯣ ꯑꯗ ꯀꯩꯗꯧꯔꯤꯅꯣ ꯅꯣꯏ ꯑꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯨ ꯌꯥꯕꯁꯨ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯂꯣꯏꯅꯃꯛ ꯊꯥꯟꯗ꯭ꯔꯁꯨ ꯈꯔ ꯊꯥꯜꯂꯒꯁꯨ ꯑꯗꯣ ꯃꯩꯒꯤ ꯏꯅꯔꯖꯤ ꯃꯥꯡꯍꯟꯕ ꯄꯩꯁꯥ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯇꯥꯛꯄꯤꯔꯤꯁꯤ ꯑꯗꯣ ꯀꯧꯕ꯭ꯔꯨꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯔꯤꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯁꯨ ꯍꯧꯖꯤꯛꯃꯛꯇꯤ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤꯁꯨ ꯍꯦꯟꯅ ꯑꯐꯕ ꯃꯤꯌꯥꯝꯅ ꯂꯥꯏꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯣꯅ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯦꯟꯗꯤ ꯇꯥꯛꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯖꯔꯤ Halo. Halo, itu jadi nomor ini boni mana? Domi teramuk cari habiu kami anu ba kahilak pagi itu New Year. Happy New Year. Anggon bisa di tabuk kode mak. Saro sikse. Kendra gi manung belai ban nambon kendra gi. Aku Desember thagi ceng kara de sat khatode. Kara de lut tau kare. Simatang
खमजनिंग बाय तारे लेका गिन सेंग लोई यालगा इम्फाल ईस्ट इम्फाल वेस्ट थौबान लोइना यालगा डिसेंबर के था सेंग जे काय लुट तो गोय बगे सिकतंग खमजनिंग बाय तारे सर अनु सही लापग इरोइना ना सेंग बने सर होय चेंग कदाई चखरगे न तापीबको हान ममंग थागिदे दुम येनबिगिब्रो अदुम येन के तो डिसेंबर थागी सेंग जे येन की बाय तारे होय मसी मा येन संगनिंग बाय तारे ओके दो मोगी कंसर्न ये लिबा सिंग दुदगा एजेंट सिंग द हंगुबदा करी हाइगे मोइददी हंगद्रब्रो सेंग लात्री लानी है अदु क्राइ दे ये लगे ओसी इम्फाल वेस्ट थौबान बिस इस लोइना लेका के लोई ये लेबा अदु कोई नबोन केंद्र के सेंग जे ओजे डिसेंबर थागे सेंग जे क्राइ दा मांग रबनो नई से तंग खमजनिंग बाय तारे सर ओके थागचरी बॉम्बे मरी लेनब सिंगना पाखुम पिबी बोरसनु कदाई द चटखबगे कदाई द चटखरबगे नंबोन केंद्र की चेंग अना तापिरी मरी लेनब सिंगना अदुगा येनबी बोरसनु अदा हौबदा ngarimni na kitang theng do bu chu eram bi yai ama bore ko yingsin bi ba oirasanu mari leinaba concern singna adu khosem live yarabri yingbiu khosem live यादव यारगा दी तापी सी गरोबा कुमन सरजम्स को सेम लाइव यादव माले तापी को सेम लाइव ए थादी थारे अमुक तक बैक तोरगा एमबीसी थगचरी हाबिरा कसगिदबा लंबी की गाड़ी एक्सीडेंट हम थोई में गाड़ी एक्सीडेंट से अतो करम न गाक थोकदगी अतो करम ना एक्सीडेंट जिना हाइतारे गरांग सु थेंग मद थवाल बाजार दा एक्सीडेंट म थोकपा तमंगम दे गाड़ी की खोंगचत मागी लंबी से बदी तमंगम बदी नते हाइजरिबा दुबु गाड़ी से तप न थौबगा कन न थौबगा से एक्सीडेंट थोकपद हिंगबगी चांस हाइगदरा मसी तप न थौबना दे दुम खर फदौ माले थागचरी गसे YouTube लाइव स्ट्रीमिंग द लाइब्रेरी बसिंग पुनमा खाना ना अदमदोंग स्मार्ट फोन दो पीसी लोइना असigi Facebook live to live video masing yam jadra so Facebook live to sang video sing hani ngali chana thaga chari hello minga madile from IBC hello oh minga le phone ta piu thawalagi kumane kino ngau gi diranga yengbo lakpong amuk sat pangam dawni sat yam chaning bo hoi ni kaka adu ngau gi gonji kumai tong jana ibu yai mana kumba patu bu ngau no kumudida ngau yam thi hen ba hele thai chen hele ada yam thaga chaning ba yam na hele le kino ibu yai mu kum patu ngau no kumudida ngau yam hele ina adu thaga chege to थागा चरी वजा कगा सिना लोइरा ब्रो हा चिना लोइबिरा ब्रो वाफम या माइजे रोस सिना दुम चंजे थागा चरी के कायदे नुमाय अपना लेबिउ मतम की खलक्रे होय या थागा चरी कका अयो जा दगे आइनी हेले आबे आवनते अयो जा ने खोंग पाइदुना सोनो खुरुम जरिबनी आइना तौजरिबा पुनमक उजाना पीबी बनी जना लीलागी ओरसो मगी ओरसो ngarang लीला yengba lakpi ki mi am punama haini ngai leitana thaga chari hol kai ba makai chen ba makai haiba dare phambam ko na dadana mohana koi gi chokri lodana tawi am nungai jai nungsibi ba mayam na sangai gi लीला yengba lakhiba लीला do khara mok sandok chenjin mok su tokjaga dore maram di ngarang utki ba de koin wat hoba adagi si ba makta orasu marakta si halli do koi kari leiba yagi writer ga do koi director ozai ba yamaga yam kana khana nainari हेना फजना बगी दमा हाइज बतार तागा चरी ngara लापी की बपुना मधु का कुमार यंग निंगे दु बचत पंगम दबनी ना तापी माइते दुगा असिदगी मतम खरगी ममांगदा कोई डायमंड दा हाइबदी जेम्स हाइगुर जमना लेजरीबा मफम सिदा आइगी स्टाफ सिंग दुगा एकोय उनबला कनी हाइदनी इमामा अयुक्ते इरुजबा जे इमादो इरुजरगा चटने ना तौजबा आइबु सीद्रिंगे दा मुक्ता दि चचगे ने खमनि मादु स्ट्रोक तोरक्तना आईसीयू दा लेबने दो युम दा पुथरेबा पाउताय अदुगा हारिबदु मखा ताबा पाउ हाइबा तारे मसिदा मखोगी नकनबा सिंगना ताबिरमबा यावरगसु इमादु कमदौबिरगे युम दा लेबदो इमादु नो जे फमुंग दा लेंगे दा
ꯑꯃꯨꯛꯇꯪ ꯎꯖꯅꯤꯡꯉꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤ ꯀꯩꯁꯨꯝꯇ ꯑꯣꯏꯕ ꯅꯠꯇꯦ ꯑꯩ ꯂꯥꯏ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯀꯔꯤꯁꯨ ꯑꯣꯏꯗꯦ ꯑꯩ ꯏꯆꯝ ꯆꯝꯕ ꯃꯦꯗꯤꯌꯥ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯩ ꯑꯥꯔꯇꯤꯁ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯃꯌꯥꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯗ ꯍꯤꯡꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯄ ꯃꯤꯉꯣꯟꯗ ꯍꯦꯟꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯇꯪꯗꯤ ꯎꯖꯅꯤꯡꯉꯦꯅ ꯍꯥꯏꯕꯗ ꯑꯩ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗ ꯑꯩ ꯅꯍꯥꯟ ꯃꯈꯩ ꯂꯤꯂꯥꯅ ꯌꯥꯗꯗꯅ ꯂꯩꯕꯅꯤ ꯉꯁꯤ ꯉꯔꯥꯡ ꯈꯔ ꯀꯣꯝꯃꯛꯑꯦ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯏꯃꯥꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯆꯒꯅꯤ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕꯤꯔꯒꯗꯤ ꯇꯥꯕꯤꯔꯒꯗꯤ ꯏꯃꯥꯗꯨꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯤꯕꯝ ꯀꯝꯗꯧꯔꯤꯕꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯑꯃꯇꯪ ꯇꯝꯕꯤꯔꯗꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗ ꯂꯩꯕꯤꯕ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯤꯅꯣ ꯑꯩꯈꯣꯏꯁꯨ ꯇꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯃꯇꯪ ꯄꯤꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯍꯣꯏ ꯏꯃꯥꯅꯦ ꯂꯝꯗꯦꯡ ꯈꯨꯅꯧꯒꯤ ꯏꯃꯥ ꯁꯨꯅꯤꯇꯥꯅꯦ ꯑꯧ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁ ꯑꯩꯁꯦ ꯀꯨꯏꯔꯦ ꯐꯣꯟꯒ ꯇꯧꯗꯕ ꯏꯆꯥ ꯍꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯁꯣꯂꯣꯝꯗ ꯊꯕꯛ ꯑꯉꯥꯡ ꯑꯣꯏꯁꯨ ꯉꯝꯗꯅ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯇꯧ ꯂꯩꯔꯕ ꯑꯗꯨ ꯉꯔꯥꯡꯒꯤ ꯂꯤꯂꯥ ꯌꯦꯡꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯉꯥ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯉꯥ ꯂꯥꯛꯏ ꯐꯝꯐꯝ ꯂꯩꯇꯗꯅ ꯃꯤ ꯈꯨꯌꯥꯝꯗꯣ ꯉꯔꯥꯡꯒꯤ ꯈꯨꯌꯥꯝꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏꯗꯤ ꯂꯤꯂꯥꯗꯤ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯕꯖꯥꯔ ꯆꯠꯄꯗ ꯑꯗꯨꯝ ꯆꯠꯁꯤ ꯍꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯍꯧꯅꯔꯒ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯇꯠꯇꯅ ꯂꯤꯂꯥꯗꯤ ꯌꯥꯝ ꯌꯦꯡꯖꯅꯤꯡꯉꯦꯕ ꯏꯁꯩꯗꯤ ꯀꯌꯥ ꯌꯦꯡꯅꯤꯡꯗꯦ ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯏ ꯏꯁꯩ ꯌꯦꯡꯉꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯅꯔꯒ ꯉꯔꯥꯡꯁꯦ ꯑꯩꯈꯣই ꯃꯉꯥ ꯆꯠꯂꯦ ꯆꯠꯄꯁꯦ ꯗꯣꯅꯔꯒꯤꯗꯨꯁꯨ ꯆꯠꯁꯤ ꯍꯥꯏꯅ ꯇꯧꯅꯔꯝꯃꯒ ꯑꯩꯅ ꯆꯠꯇ꯭ꯔꯕꯅꯤ나 ꯃꯣꯏꯁꯨ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯑꯗꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯎꯕ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯃꯥꯁꯨ ꯗꯣꯅꯔ ꯌꯥꯎꯕꯅꯤꯅ ꯑꯩꯁꯦ ꯆꯠꯆꯅꯤꯡꯕ ꯑꯩꯈꯣꯏ ꯃꯥꯗꯣ ꯐꯦꯕꯋꯥꯔꯤꯒꯤ ꯑꯍꯧꯕꯗ ꯐꯦꯕꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜ ꯁ꯭ꯋꯥꯏꯁꯤꯗꯁꯨ ꯑꯩꯈꯣꯏ ꯂꯤꯁꯅꯔꯁ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯪꯁꯟ ꯂꯩꯖꯩ ꯃꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯅꯨꯃꯤꯠꯁꯤꯃ ꯈꯥꯏꯗꯣꯛꯇꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯕꯨ ꯇꯥꯕꯤꯕ ꯌꯦꯡꯕꯤꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯑꯒ ꯑꯩꯅ ꯄꯥꯡꯊꯣꯛꯆꯕ ꯐꯦꯕꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯟꯗꯛꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯆꯞ ꯃꯥꯟꯅꯕ ꯊꯧꯔꯝꯁꯤꯒꯤꯗꯃꯛ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯗꯤ ꯗꯣꯅꯔ ꯌꯥꯎꯕ ꯌꯥꯎꯗꯕ ꯄꯨꯂꯞ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯊꯧꯔꯝꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯄꯥꯡꯊꯣꯔꯛꯄꯗꯨꯅ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯆꯔꯛꯄꯗꯨꯅ ꯃꯤꯌꯥꯝꯒ ꯇꯟꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯖꯔꯤꯕꯅꯤ ꯅꯨꯃꯤꯠꯁꯤꯒꯤꯗꯃꯛ ꯏꯃꯥ ꯂꯥꯛꯄꯤꯌꯨ ꯅꯨꯃꯤꯠꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯊꯥꯒꯠꯆꯔꯤ ꯉꯔꯥꯡꯁꯨ ꯂꯤꯂꯥ ꯆꯠꯄꯗꯣ ꯍꯧꯅꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯝꯐꯥꯎ ꯂꯩꯔꯝꯃꯦ ꯌꯨꯝ ꯍꯜꯂꯛꯇ ꯄꯨꯡ 6 ꯇꯥꯔꯦ ꯑꯩꯒꯤ ꯈꯣꯡꯅ ꯆꯠꯁꯤ ꯍꯥꯏ ꯈꯣꯡ ꯂꯥꯛꯏꯅꯤꯅꯦ ꯑꯩꯈꯣꯏ ꯍꯧꯅꯔꯒ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯆꯠꯁꯤ ꯑꯩ ꯂꯥꯛꯏꯅꯤ ꯊꯦꯡꯛ ꯌꯨ ꯃꯥ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯉꯔꯥꯡꯁꯨ ꯂꯥꯛꯄꯤꯕ ꯑꯗꯨꯒꯤꯗꯃꯛ ꯉꯔꯥꯡꯒꯤꯁꯤ ꯂꯥꯏꯕꯛ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯔꯥꯡꯁꯤ ꯐꯪꯁꯟ ꯑꯃꯁꯨ ꯂꯩꯁꯜꯂꯝꯕ ꯑꯗꯨꯒ ꯒꯥꯟꯉꯥꯏꯒꯤ ꯐꯪꯁꯟꯗꯨ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡ 1:30 ꯇꯥꯊꯣꯛꯈꯤꯕ ꯂꯣꯏꯁꯟꯕ ꯁꯦꯝꯕ ꯁꯥꯕꯗ ꯑꯗꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯏꯔꯣꯏ ꯂꯣꯏꯕꯒꯤ ꯊꯧꯔꯝ ꯑꯣꯏꯕꯅꯤꯅ ꯃꯅꯥ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯇꯩꯁꯨ ꯇꯧꯕ ꯑꯗꯨꯅ ꯊꯧꯔꯝꯗꯨ ꯂꯩꯕꯅꯤꯅ ꯄꯨꯡ 1 ꯊꯦꯡꯊꯈꯤꯕꯅ ꯄꯨꯡ 3:10 ꯂꯤꯂꯥ ꯍꯧꯔꯦ 4:10 5:10 ꯂꯣꯏ 5 ꯌꯨꯝ ꯆꯠꯄꯗ ꯒꯥꯔꯤ ꯐꯪꯕ ꯐꯪꯗꯕ ꯍꯥꯏꯕꯒꯤꯁꯨ ꯂꯩꯅꯕꯅꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯆꯔꯥꯡꯅꯕ ꯈꯔ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯕ ꯃꯈꯩ ꯌꯦꯡꯕꯤꯈꯤꯕꯗꯣ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯊꯣꯛꯆꯣꯝ ꯏꯅꯥꯎ ꯊꯣꯛꯆꯣꯝ ꯉꯁꯤ ꯑꯩꯒꯤ ꯁꯛꯁꯤ ꯑꯣꯜꯂꯦꯅ ꯇꯥꯛꯄꯤꯔꯦ ꯑꯩꯒꯤ ꯁ꯭ꯄꯦꯛꯁꯤ ꯁꯤꯟꯕꯅꯤ ꯁ꯭ꯄꯦꯛꯁꯤ ꯑꯃ ꯎꯞꯄꯗꯣ ꯑꯗꯨꯝ ꯎꯞꯄ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯥꯏꯁꯤꯒꯤ ꯆꯥꯅꯕ ꯐ꯭ꯔꯦꯝꯗꯣ ꯍꯟꯗꯛꯀꯤ ꯐꯪꯉꯛꯇꯕ ꯌꯥꯝ ꯆꯞꯁꯟꯕ ꯅꯥꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯆꯞꯄ ꯂꯩꯕꯅꯤꯅ ꯑꯩ ꯀꯣꯛꯇ ꯅꯥꯕ ꯐꯥꯎꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯌꯣꯠꯀꯤ ꯐ꯭ꯔꯦꯝ ꯑꯃꯃꯨꯛ ꯁꯤꯟꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯍꯣꯏ ꯁꯛꯇꯤ ꯈꯔ ꯑꯣꯜꯂꯤꯁꯦ ꯁ꯭ꯄꯦꯛꯇꯨꯅꯅꯤ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯀꯣꯜꯁꯤ ꯇꯥꯟꯅꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯊꯧꯔꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯥꯏꯟꯁꯟ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯁꯥꯔ ꯑꯁꯨꯝꯅ ꯁꯤꯟꯕꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯁꯛꯈꯪꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯁꯥꯔ ꯕꯣꯔꯅ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯥꯏꯟꯁꯟꯁꯨ ꯊꯧꯔꯝꯁꯤꯡꯗ ꯂꯥꯛꯄꯤꯕ ꯌꯥꯎꯕꯤꯕꯀꯣ ꯅꯍꯥꯟꯁꯨ ꯕ꯭ꯔꯥꯏꯟꯁꯟꯁꯨ ꯌꯥꯎꯕꯤꯔꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯑꯄꯨꯟꯕ ꯁꯥꯒꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯗꯤ ꯃꯤꯕꯨ ꯍꯨꯟꯕ ꯅꯠꯇꯦ ꯃꯤꯕꯨ ꯁꯤꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯕꯅꯤ ꯏꯁꯥꯒꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯒꯗꯕꯅꯤ ꯁꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯃꯨꯟꯅ ꯑꯗꯨꯃꯛ ꯇꯥꯏ ꯑꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯌꯥꯎꯁꯟꯕꯤꯌꯨ ꯗꯣꯅꯔꯁ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯁꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯅ ꯗꯥꯏꯃꯟꯒꯤ ꯗꯣꯅꯔꯁ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯎꯕ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏꯗꯩ ꯁꯨꯕꯤꯇꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯁꯥꯔꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯁꯥꯔꯒꯤ ꯆꯠꯄ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯖꯔꯅꯤ ꯆꯠꯅ ꯒꯥꯔꯤꯗ ꯇꯣꯡꯅ ꯇꯥꯖꯕꯅꯤ ꯑꯩꯁꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯒꯥꯔꯤ ꯊꯧꯅ ꯇꯥꯕꯗ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯌꯧꯕ ꯈꯪꯍꯧꯗꯦ ꯑꯗꯣ ꯅꯍꯥꯟ ꯁꯥꯔꯒꯤ ꯑꯩꯈꯣꯏ ꯇꯥꯡ 15ꯒꯤ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯆꯠꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯏꯆꯦ ꯕꯣꯂꯥꯗ ꯀꯩꯅꯣꯒ ꯀꯦꯁꯤ ꯕꯣꯏꯅꯥꯎꯗꯣ ꯑꯗꯨꯒꯤ ꯍꯥꯟꯅ ꯅꯣꯡꯃ ꯀꯦꯁꯤ ꯕꯣꯏꯅꯥꯎꯗ ꯆꯦꯡꯁꯤ ꯁꯤꯟꯊꯥ ꯊꯤꯟꯕꯤꯔꯨꯅꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯑꯩꯅ ꯆꯦꯟ ꯅꯣꯏ ꯆꯠꯂꯗꯤ ꯑꯩꯅ ꯆꯦꯡꯁꯤ ꯈꯔ ꯄꯤꯕꯤꯔꯝꯃꯣ ꯀꯦꯁꯤ ꯕꯣꯏꯅꯥꯎꯒꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯒꯤ ꯑꯗꯨ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯦ ꯐꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯥꯕꯤꯕ꯭ꯔꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯕꯤꯕ꯭ꯔꯣ ꯇꯥꯏꯌꯦ ꯇꯥꯕ ꯅꯠꯇꯕ ꯐꯣꯟꯗꯨꯒꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗꯨ ꯊꯥꯕꯤꯕ꯭ꯔꯣ ꯅꯥꯀꯣꯡꯗ ꯊꯝꯕꯤꯕ꯭ꯔꯣ ꯅꯥꯀꯣꯡꯗ ꯊꯝꯃꯦ ꯑꯣꯀꯦ ꯈꯤꯇꯪ ꯁꯥꯎꯟꯗ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯄꯀꯣ ꯁꯥꯔꯅ ꯉꯥꯡꯉꯛꯄꯗꯣ ꯑꯗꯨꯝ ꯇꯥꯏꯌꯦ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯍꯥꯏꯕꯤꯁꯤ ꯑꯗꯣ ꯖꯔꯅꯤ ꯆꯠꯅ ꯇꯥꯕ ꯁꯥꯒꯤ ꯆꯠꯄ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯒꯥꯡꯃꯩꯅ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯈꯩꯒꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯕꯤꯕꯅꯤꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯅ ꯁꯥꯔꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯒꯥꯡꯃꯩꯅꯒ ꯍꯥꯏꯕꯗꯣ इन्फॉर्मेशन से मैम अखोना खंगनबद नत्तना इंखलगलिबा नहासिंगदसु अखोना करी हाइतारे मैम वाखन से खरगा तानबा हौजिगी मतमदा थाबल चोंग से करीगी चोंगदोइनो थाबल चोंग बाइसे निंगोन चाकोबा दु हियांगै निनी पामदा पांगतोकबनी हयेंग हाकसे निंगोन चाकोबा म पांगथोजे मैम हाइबदा कैसु यानारो अदुना मागी मतमगी लेरिबा कुमैदो मतम दुदा अखोइना इकाइ खुमनबा मसी तंगाइ फदबनी मफम मतम चादना यावसंगदा चोंगदबा थाबल दुबु यावसंग नत्तबदा अतोपा मतमदा थाबल चोंगन बाइबसे यामन फत्तबा अमदि अखोइदे मांगजनिंगाइ ओइबनी ngarang na hadai chongai bising se isalise sing haraubadi oiramgani haibabu naha kaya halakpada gari accident thokliba sing se san sing aduga tay tay na sinbiriba thabal du silamdradi siba naba tho omoyeba no khanaba chainaba yu thakpagi chang hinkalai kumai harauni haraga su mayam se lem na mate yengbai wakhaloni de hoi chongba phanba bit tanik pai du kaisu kaiba leite adubu mangjari si kana gi no haitaragadi mama mapa oiba singi fizigi mani sing ado makoi no khudong thiba tho kana mama mapa na wajaba na tano pai leite हौजिक सो हॉस्पिटल सिंगदा ममा मपा न कोइ चेन चेली मचा दुन गाड़ी एक्सीडेंट थोरोगा लंबी दा थाबन हलको थोप एक्सीडेंट दु ममा मपा न चेलु दुदी लेसाबी थाबन सिल्लिब सिंग अदुगा मयाम सिनबिरि दुन दि पैसा पुथोक पिदों नत्ते चुमी मतम अमगी कुमै हराउनी कुमै दो ओइना तौबन फत्रा नुपी दि नुपी ओइना लेबन फत्रा नुपा न नुपा गी दायित्व लोफम दु फत्तब्रा अदना असेम्बा खुदक की ओइबा सिम सिबो पुंगतौ दु तौनो लेतारदि करी ओइगदोरिगे कोइ लेबाक सिबो अदना पुनमक सिंग असिगिनी गांगमैना खजिक मदुगी इन्फॉर्मेशन पीबने अखोइना हाइरुबदा मियाम पनमुना चुमी हयेंदगी ते कोइ थाबल तोसे कनासु तो ओइ अदुम चोंगकनी नवा लौदे नोइना हाइदो कोइ थोपदुम तौने अदुम तौने बट थाबन सिलिबा चलिसे सिंगदि ममा मपा लेरुंगने मखोइगी मचा मसुना थाबन सिनबदा ममा मपा नि यारिदु करिगिनो अदुदि थाबन मुक मरम चादना चोंग चलिबा नहा सिंगदुसु ममा मपा न फाजन मंगमदे करिगी फाजनद्रिनो खोदोंग थिबा थोकने हेब खंगबदे हानादगी चेक्सन बकरी काइबगे दुम मफुं खरा हाइतारे दोर गांगमैना खरा हाइजखिबनि सुम अदु थागचरी सपोर्ट तौबि से दमाथि आइगे नोबसे हम हाइरेंग से मैम नोबसे खरा मखल म होंतोकपनि अदो हानगी दुन फैना कोइ कास होमेंद्र सो हाइबिरे एनीवे मैम सो दम हाइबिरक पै याय फजद्रग को होंतो लोरे अदो हेलो मिंग अमदे लेफम हाइबिसे हेलो आई नोंगैबुंगदगिने इमाबि मनि बुंगो तराम नोकचरी इमाबि मा हाइबिउ करे हाइबिनिंगबा आई से अखोइ करिबा संतोषना तौबा कांददि अनिरक फंगजखरेबको होय होय इबुंगोना फमा कानसु ओंतदि तौगेन तौरकपनि याम नुंगाय इबुंगोनाने से ततयाय तारदि तारी हाइबिरओ हाइबदो आइसु नुतिगी ताजै हाइजगे तौजबा याम नुंगायजै हाइबिबा अदुदगी ngarang do lila party अखोइ जे जिरी दा चलुइबको नारांदो बाबा खरमबदो होय होय lambi di faja hore wa bana sidawida होय होय aduga
lila party am su ki kana gi no khangdi ne oh mapalom da lambi da thengara me da ngarang je tang mari dei bungoi lila lai ni jai di yeng khalaga ngarang sin nangdre oh halak padu hoi hoi aduni aina ne bungo gi loin ma program yam loin ai che thoro me am tai ba ko adu sum ai adu haining dana nei bungo na so tau ba kan da de ji hek na tai jana de santos ne ta wi bungo den ta ki tabak chili do hoi hoi adai da aina am ta tauge na taurak pani kaisu hainingai lai jadre ado bungo yam nungai nang na tau ba se ko adugi ne isi am pele adugi ai haige na sum taurak pani kaisu hainingai lai ja ponti dai ma hoi di ko ado kamen bi ba khot pa jo hai ti loi na mak ti lai adum di ta ja ba adu mai na tauri ni aduna pare adudi thamage bungo ko thank you pare thank you Shakespeare na hai yam phajai da nok se hongdok pi ganu paisa pamui da phajai Harry Potter mali da lok samani hai tare so hanagi do angang male bsi yawi angang man man da ba I onto onsin to ya ponte anyway amawere hanai do no pupu mali khra bsi yawi na male so mai thok pani hai ba tai nungai jeng mai hamna dong compliment pibi base phajai bo hai bo rasu ama bo hai bo rasu panung do nungai hai ba tai maram di khoino tawjari se miyam gi damoktani miyam gi balbuk ni khoino ojari se mamai tajari ni hai ba tare adro mathangi caller da hello hello yamba nanau Shakespeare sandagi yamba buaham da ikai komna jari Shakespeare ai ngasi je phone je tawroi ge taw mane da sak sab dai da sum yengna ba ko je ta icha nu pina kana nu yengi ana in inspector da yai sab du ne hai ba yeng kan ma je surprise oi gre ba na ngi ga man de si di masat che unthok re ne ai ri aina unthok puna te spec khata sian taw ni na ada Harry Potter ma le ai ri nok da ko ye class 9 class sai ma pan da ngai bi chan bi nga man nom le diam phajai na patai da yamba doki kana pasa ting nam adagi yamba ngasi ki puning gi warol da aina thamjaning da je koi gi yamba na jo sik pan bi gre dum accident je koi gi antak chai no da gi hauna dum thoe ko yamba ngarang thobal gi da yam noi ta ba thodom da to kan na chahi ma trampan hai moi mari da mo to kan na ji rajmedi city kan hospital da like na ba je fabo ye chan du mayam je tang section ba wat pa su plus numidang atheng da na ha ji dum khra yang de thorong da ma le gari gi kan to kan mong du yeng kan thai tare ado accident ne soi ba ngam ba tam ngam de mi gi ban si da du yamna thambi du su me phajai mayam na su kitang section bi da na ko je ai gi boi ba mot di chathok ta gi thok di thoe ba yam ko chathok pa da sum chen tok pa da gi chathok pa ten to da gi thoi ba ngat ne ba na yam section bi na se si ma su du ngasi je yamna nungai ba paw khang na aina sum tam janing ba da ko gi Union Home Minister Amit Shah ko gi ren ga mo de Impal da thunga ga yeng je ma gi visit na ma kha ko gi inauguration ate te function ma gi mayam ta dori ko yam bal ko gi kan to sanga ba gi hai tare na lagi notice ta khak na ta India gi na ko gi khwai wang ba India gi flag mo rang da ma pa halam dori je hoi yam nungai bam khang na khoi na sidai da ina thamjaning ba nga si ayu se ko si Minister Honorable Chief Minister Biren sir gi Twitter da mana ko gi Impal to Jiriban lambi je national hai 37 je lupa crore satlet ko 4.16 crore gi sanction nama to bi re tu len da pak thok na ba na yam kha ka no to ba nungai ba paw ka thagat pirak pai tare ado akoi gi di sigi lambi se khwai da gi maroi ba ma khak chu oi ri ba som da gi hena kaino da Nagaland power sat project kitang chai na ba dum toina thengna bani na lambi budi sing lambi oina taw ya du masigi thada ri ba sentham jina taw ra tu len da bo ju khara phatana mutang ga sembi horaga mutang akoi je kitang sang ju koi na song gi lambi jina khara ko ning tam na ning khatam na chat pa nungai ba ma khak oi ri ba kra hena sang jara ga ju aduna sigi chi sembi rak po ra sana yenga chi ajuga thada ri ba sentham jama pham chana sijina bira koina he paw da ti da thada ra khre har ga ju jik taw isni kana na chumino kana lalino social media da NRES ki na draga MG na re ga gi da thada ra kibal suk lok thok re lambi di samong gre hai ba myam uri na ko yamba si thok ta na ba lambi jam tang phajana tang sembi ra ga koi gi main important transportation ori ba lambi si su sembi ra ga tang nuai na chacha na ba hai ta re na kha nuai na si wa pa mama du ga hojik lakadorba Amichaji lakpa hojiki Amicha lakpa gi su lakse sanu kain kai de double engine hai de mo khoi toina lakpa ja khoi di kari gum khari kana ba phangdoi ne central da ju paliba state da ju paliba ani sina punjal laga aduna
ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯦ ꯈꯤꯇꯪ ꯅꯣꯔꯠ ꯏꯁꯇꯗꯤ ꯁꯚꯦꯟ ꯁꯤꯁꯇꯔꯗ ꯑꯩꯅ ꯁꯨꯝ ꯎꯖꯕ ꯆꯠꯆꯔꯨꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯅ ꯈꯔ ꯍꯦꯟꯅ ꯂꯝꯕꯤ ꯊꯣꯡꯗ ꯁꯣꯊꯕꯁꯨ ꯑꯣꯏꯔꯤꯕꯀꯣ ꯏꯌꯥꯝꯕ ꯑꯇꯩꯒꯤꯗꯤ ꯏꯔꯪ ꯂꯪꯗꯅ ꯑꯗꯒꯤ ꯄꯕ꯭ꯂꯤꯛ ꯃꯤꯌꯥꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯄꯩꯅꯤ ꯃꯁꯤ ꯃꯤ ꯑꯇꯩꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯤ ꯍꯦꯟꯈ꯭ꯔꯦ ꯂꯨꯕꯗ ꯅꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯐꯣꯂꯣ ꯇꯧꯕꯗꯕꯨ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤꯁꯨ ꯁꯦꯝꯗꯣꯛꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯔꯤ ꯃꯤꯌꯥꯝꯅꯁꯨ ꯁꯤꯗꯩꯗ ꯒ꯭ꯌꯥꯟ ꯑꯃꯨꯛꯇꯪ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯤ ꯁꯚꯦन ꯁꯤꯁꯇꯔꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯁꯚꯦन ꯁꯤꯁꯇꯔꯁꯤꯗ ꯃꯥꯟꯅꯍꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯠꯃꯤꯟꯅꯕꯁꯤꯗ ꯁꯤꯒꯤ ꯃꯣꯠꯁꯤꯃꯇꯪ ꯄꯨꯊꯣꯛꯆꯔ ꯊꯝꯖꯔꯛꯏꯅꯤꯗ ꯌꯥꯝ Thank you ꯊꯥꯒꯠꯆꯔꯤ ꯁꯦꯛꯁꯄꯤꯌꯔ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯤ ꯈꯔꯅ ꯍꯥꯟꯅꯩꯗꯨꯅ ꯍꯦꯜꯂꯤ ꯈꯔꯅ ꯍꯧꯖꯤꯛꯅ ꯍꯦꯜꯂꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯀꯅꯥꯏ ꯃꯋꯥ ꯂꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯗꯣ ꯑꯗꯨꯝ ꯄꯪꯊꯣꯛꯄ ꯂꯣꯏꯔꯦꯗ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯗꯤ ꯑꯅꯣꯛꯀꯤ ꯇꯣꯄꯤꯛ ꯂꯣꯝꯗ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯣ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯦ Hello, good afternoon, sir. Tawjarai ko Kaithal sa Santini, sir. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯗꯥꯝ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ Ngarang di sa lilayang wala iso. ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ Lilayang sagi sindi yam na phajai. Sa na isai sakwa mu thola lila mu thola ko jin mo ko to family ko je imai sa ba ga ko ni pulam na ko ni. ꯑꯩꯁꯦ ꯃꯊꯥ ꯁꯥꯕꯅꯤ ꯃꯤ ꯑꯗꯩ ꯑꯥꯗꯁꯨ ꯃꯅꯨꯡ ꯇꯧꯐꯝ ꯈꯪꯗꯦꯕꯀꯣ ꯑꯗ ꯑꯩ ꯊꯣꯛꯇꯗꯤ ꯑꯃꯨꯛꯁꯨ ꯌꯥꯗꯕ ꯑꯃꯨꯛ ꯊꯣꯛꯑꯦ ꯁꯣꯝꯗ ꯃꯊꯪ ꯁꯤꯟꯒꯦ ꯑꯃꯨꯛ ꯗ꯭ꯔꯦꯁ ꯑꯃꯨꯛ ꯁꯦꯠꯂꯦ ꯑꯃꯨꯛ ꯊꯣꯛꯑꯦ ꯑꯗꯒꯤ ꯁꯨꯝ ꯑꯁ ꯃꯔꯤꯔꯛꯅꯤ ꯀꯩꯅꯣ ꯑꯩꯅ ꯊꯣꯛꯄꯁꯦ ꯑꯗꯨꯅ Isai sakwa mu ina fi ila ila thola ko je ko ina. Tayai je fi ila thola ko tamona. ꯐꯤꯗꯣ ꯐꯤ ꯏꯁꯩ ꯁꯛꯄ ꯃꯨꯛ ꯊꯣꯛꯂꯛꯄꯁꯦ ꯏꯅ ꯐꯤ ꯂꯩꯅ ꯁꯨꯝ ꯊꯣꯛꯂꯛꯄꯗꯣ ꯐꯤ ꯃꯆꯨꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯃꯥꯟꯅꯗ ꯌꯥꯗꯕ ꯔꯨꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩꯅ ꯃꯆꯨꯗꯣ ꯇꯣꯉꯥꯜꯂꯗꯤ ꯑꯃꯨꯛ ꯌꯥꯗꯕꯅꯤꯅꯀꯣ ꯑꯉꯧꯕꯗꯣ ꯑꯃꯨꯛ ꯏꯟꯁꯤꯜꯂ ꯊꯣꯛꯂꯛꯏꯅꯦꯕ ꯃꯥꯅꯤ ꯁꯥꯔ ꯑꯅꯣꯛꯇꯣ ꯂꯤꯂꯥꯗꯗꯤ ꯌꯥꯝ ꯄꯛꯆꯩ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯃꯤ ꯃꯥꯜꯂꯦꯕ ꯑꯗꯨꯒ ꯉꯁꯤꯁꯤꯅ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯊꯣꯛꯂꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ Krishna Alaji so film mo lai bodo Gopal Sahab do yam mala ba ngasi Ajay mai ga je pangtak Gopal yam pang na sa do hoi hoi ngasai ri tak la hang sa ngarang anok to lila gi sen so winning bai wa khanda aseng badi lila gi ni da lila gi su utpa ada power di chamana ba de amaduna ai gi frame je phang da na ko so yam tight oi ba duga ꯑꯅꯣꯛꯀꯤ ꯃꯈꯣꯛꯇꯨꯅ ꯁꯤꯒꯤ ꯅꯥꯁꯤꯗ ꯊꯦꯡꯕꯗ ꯅꯥꯁꯤ ꯆꯥꯊꯠꯂꯦ ꯍꯥꯏꯇꯥꯔꯦ ꯅꯥꯔꯦꯕ ꯌꯥꯝ ꯊꯤꯅ ꯑꯗꯨꯅ ꯁꯤꯠꯁꯨ ꯐꯪꯗꯗꯅ ꯉꯔꯥꯡꯒꯤ ꯑꯍꯥꯟꯕ ꯉꯜꯂꯤꯉꯩꯗ ꯅꯣꯛꯄꯗꯁꯨ ꯂꯣꯏꯔꯛꯄꯅꯦ ꯁꯒꯣꯜ ꯑꯋꯥꯡꯕ ꯑꯅꯦꯝꯕ ꯂꯩꯔꯝꯃꯦꯕꯀꯣ ꯑꯅꯦꯝꯕꯗꯨ ꯇꯨꯊꯕꯤꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯩꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝꯁꯦ ꯐꯝꯍꯜꯂꯦ ꯑꯗꯩꯗꯤ ꯃꯥ ꯆꯧꯀ꯭ꯔꯤ ꯌꯦꯡꯕꯤꯔꯨꯈꯤꯒꯦꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯣꯖꯥ ꯍꯦꯃꯟꯇꯅ ꯆꯧꯀ꯭ꯔꯤ ꯄꯣꯔꯛꯑꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯆꯧꯀ꯭ꯔꯤ ꯌꯧꯔꯛꯑꯅꯤꯅ ꯑꯣꯖꯥ ꯍꯦꯃꯟꯇꯁꯤꯅ ꯔꯥꯎꯟꯁꯦ ꯀꯣꯏꯆꯠ ꯁꯨꯝ ꯆꯠꯄꯗꯣ ꯑꯗꯩ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯧꯀ꯭ꯔꯤꯁꯦ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯍꯣꯟꯖꯜꯂꯛꯑꯀꯥꯟꯗ ꯃꯥꯌꯣꯛꯅꯕ ꯍꯦꯛ ꯆꯪꯉꯛꯐꯝꯒꯤ ꯃꯄꯥꯗꯨꯗ ꯐꯝꯃꯦ ꯁꯥꯔ ꯍꯣꯏꯒꯤ ꯄꯨꯡ ꯌꯩꯕ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯩ ꯍꯧꯗꯣꯛꯄꯩꯗꯣ ꯂꯣꯏꯔꯒ ꯄꯨꯡ ꯌꯩꯕ ꯊꯣꯛꯂꯛꯄ ꯑꯅꯤꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯐꯥꯎꯔ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯁꯥꯔꯁꯦ ꯆꯪꯉꯛꯄꯒ ꯀꯧꯕꯗꯤ ꯍꯪꯒꯣꯏꯕ ꯁꯨꯝ ꯉꯥꯛꯇꯪꯗꯣ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯛꯄꯅꯤꯅ ꯃꯤꯅꯤꯠ 35 ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯌꯧꯔꯛꯑꯦ 5ꯒ ꯃꯤꯅꯤꯠ 10 ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯧꯔꯛꯑꯦ ꯁꯥꯔꯗꯤ ꯄꯨꯡ ꯀꯌꯥ ꯌꯧꯔꯝꯗꯣꯏꯅ ꯈꯟꯕꯗ ꯂꯥꯞꯄꯅꯤꯅꯕꯀꯣ ꯑꯩꯈꯣꯏ ꯐꯪꯁꯟ ꯑꯃꯨꯛ ꯇꯧꯋꯦ ꯍꯥꯏꯗꯤ ꯂꯤꯂꯥꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯟꯅ ꯅꯩꯅꯕ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯐꯥꯎꯕ ꯑꯃꯨꯛ ꯇꯧꯔꯦ then ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ 8:30 ꯑꯗꯥꯏꯗꯒꯤꯗꯤ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯣ 8:30 ꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯁꯣꯃꯦꯟꯒꯤ ꯐꯪꯁꯟ ꯑꯃꯃꯨꯛ ꯂꯩꯕ ꯑꯗꯣ ꯅꯨꯃꯤꯗꯥꯡꯗ ꯐꯪꯁꯟꯗꯣ ꯑꯃꯨꯛ ꯌꯥꯎꯔꯦ then ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯇꯌꯥꯏꯒꯤ ꯋꯥꯔꯤ ꯏꯅꯧꯅꯧꯕ ꯋꯥꯔꯤ ꯃꯉꯥꯡ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯃꯤꯅꯤ ꯍꯥꯏꯖꯔꯤꯕ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯂꯤꯂꯥꯗꯣ ꯁꯥꯔ ꯀꯩꯅꯣ ꯑꯩꯗꯤ ꯍꯦꯔꯣꯏꯟꯗꯣ ꯃꯔꯛꯇ ꯁꯤꯗꯣꯛꯈꯤꯕꯗꯨꯅ ꯑꯩꯈꯣꯏ ꯂꯤꯂꯥꯁꯦ ꯂꯣꯏꯔꯦꯅ ꯃꯤꯁꯦ ꯂꯣꯏ ꯀꯥꯏꯔ ꯆꯠꯅꯈ꯭ꯔꯦꯕꯀꯣ ꯍꯣꯏ ꯍꯥꯏꯕꯗꯤ ꯁꯤꯕ ꯁꯤꯟꯒꯤ ꯌꯧꯔꯛꯄꯁꯤꯗꯤ ꯑꯄꯨꯟꯕ ꯂꯥꯛꯄ ꯀꯩꯗꯧꯕ ꯃꯇꯝꯗ ꯁꯤꯔꯒꯗꯤ ꯃꯥꯅꯤ ꯑꯗꯣ ꯑꯔꯣꯏꯕꯗ ꯁꯤꯍꯟꯖꯦꯅ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯧꯗꯣꯛꯑꯦꯕ ꯑꯗꯣ ꯅꯍꯥꯟꯃꯨꯛ ꯂꯤꯂꯥ ꯑꯃꯗ ꯑꯔꯣꯏꯕꯗ ꯁꯤꯕ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯈꯤ ꯑꯗꯣ ꯁꯤꯍꯟꯒꯅꯨꯗ ꯁꯤꯔꯒ ꯂꯣꯏꯕ ꯍꯧꯅꯗꯦ ꯑꯁꯤ ꯑꯅꯥ ꯇꯧꯕꯁꯦ ꯂꯤꯂꯥ ꯇꯧꯕꯗ ꯃꯤꯅ ꯋꯥꯏꯅꯤꯡꯉꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯁꯤꯍꯜꯂꯨꯕꯅꯦꯕ
ꯑꯗꯣ ꯃꯔꯛꯇ ꯁꯤꯔꯨꯕꯗꯩ ꯃꯌꯥꯝ ꯀꯩꯗꯧꯒꯦꯗ ꯂꯤꯂꯥ ꯂꯣꯏꯔꯦꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯈꯔ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯥꯏꯁꯦ ꯁꯤꯅꯤ ꯂꯤꯂꯥ ꯂꯣꯏꯔꯦꯅ ꯃꯤꯁꯦ ꯍꯧꯒꯠ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯅꯦ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯒꯦꯠ ꯃꯄꯥꯗꯣ ꯐꯝꯃꯕꯅꯤꯅ ꯃꯤ ꯊꯣꯛꯂꯛ ꯈꯨꯗꯤꯡ ꯉꯥꯡꯅꯔꯝꯕꯁꯤ ꯂꯣꯏ ꯇꯥꯔꯕꯅꯤꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯔꯛꯇ ꯁꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯂꯤꯂꯥ ꯁꯤꯅꯦꯃꯥꯁꯤꯃꯛꯇꯣ ꯀꯞꯄꯤꯈꯩ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯍꯧꯖꯤꯛꯇꯤ ꯀꯣꯃꯦꯗꯤꯔꯣꯝꯗꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯎꯗꯦ ꯁꯤꯅꯦꯃꯥꯁꯨ ꯀꯩꯁꯨ ꯕꯣꯂꯤꯋꯨꯗꯀꯤ ꯄꯨꯁꯟꯅꯔꯛꯑꯦꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯝꯅ ꯁꯣꯛꯀꯤꯡ ꯑꯣꯏꯕꯁꯤꯁꯨ ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯤꯅ ꯃꯥꯅꯤ ꯑꯩꯅ ꯁꯨꯝ ꯑꯗꯣꯝꯗ ꯊꯃꯣꯏꯗ ꯅꯨꯡꯗꯤ ꯄꯦꯟꯕꯗꯣ ꯈꯔ ꯋꯥꯠꯄꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯆꯤꯟ ꯃꯧꯄꯥ ꯂꯣꯏ ꯊꯨꯡꯉꯔꯒ ꯑꯩꯈꯣꯏꯒꯤ ꯇꯧꯕꯒꯤ ꯀꯟꯗꯤꯁꯟꯗꯩꯗ ꯊꯦꯡꯅꯖꯔꯗꯤꯀꯣ ꯍꯥꯏꯅ ꯁꯨꯝ ꯈꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯋꯥꯔꯤ ꯈꯔ ꯁꯦꯝꯗꯣꯛꯀꯥꯟꯗ ꯃꯌꯥꯝꯗ ꯋꯥꯔꯤꯗꯨꯁꯨ ꯇꯝꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅ ꯉꯁꯤꯒꯤ ꯑꯅꯣꯞꯀꯤ ꯋꯥꯐꯝ ꯌꯥꯅꯔꯦ ꯑꯃꯁꯨ ꯑꯗꯨꯝ ꯑꯅꯣꯞ ꯂꯩꯕ ꯉꯥꯛꯇꯅꯤꯅ ꯑꯃ ꯄꯪ ꯇꯣꯛꯄ ꯂꯣꯏꯔꯦꯗ ꯕ꯭ꯔꯦꯟꯁꯣꯟ ꯀꯃꯦꯜ ꯊꯥꯒꯠꯆꯔꯤ ꯑꯅꯣꯞꯀꯤ ꯋꯥꯐꯝꯁꯦ ꯏꯐꯗ ꯐꯖꯩ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯣ ꯊꯦꯡꯛ ꯌꯨ Hello. Hello. Mingga leifong tapisi. Muktada. Happy New Year. Happy New Year. Charles James. I na Indira ne wangoi dagi ai je kano tauba. Hoi. Wangoi da lila la ame ai thengna ja haude mitu luhong ba hum marienga kano ga dai ga ko phangna dana ko chen je ni da du ga maroi da dupi mem boi dana khoi nakna badu dai ne. ಅದು ಲುಹೋಂಬ ಹೈನಾಂಗ ತಿಲ್ಲು ಹಲಕದ ಸೆಕೆಂಡ್ ಸೋನಿ ಹಾರಕಾಂದ ಸೆಕೆಂಡ್ ತಾಬ ಲೀಲಾ ಅದುನ ಅದುದಿ ಐಗಿ ಲೀಲಾ ಹಾನಿನ ಹಾರಿ ಐಗಿ ಇಚಾ ಯಾವಬನಿ ನೆ ಹಾರದೆ ಚಲು ಕಾಂದದಿ ಕೈನೋ ತೌರೆ ಕೋನ ಚಿಲ್ಲನ ಥೋಲಕಪದೋ ಅದು ಮತಾಂಗ ಥೆಂಗರೆ ಬಸ್ ಥಾಬದಿ ಮನಾಕ್ತ ಪಿಂಗೌ ಇನ್ಬ ಕರ ಖೊ ಲೇಪದೋ ಅಖೋಯ್ನೆ ಪಖೌ ಬಿರಗದಿ ಹೋಯ್ ಹೋಯ್ ನುಂಗಾই ಹೌದ್ರೆ ಯಾಮನದಿಗಿ ಲೀಲಾ ಫಿಸೆ ಫಮ್ದು ಸಂಗಿನ ತಬೋಜು ಇಕಾಯಿ ಬೈ ಕೈ ಬೈ ಸಂಗೌದ ಐ ನುಂಗಾই ತರೆ ಅದಗಿ ಮು ನುಂಗಾই ಲೈನೆ ದುದ ಮು ngahanjina mu ichai tawramde ichai nongai jing mi oibani nai koi ye sabani maru am tawjaba adi tie sang sini ba do kano tawde ni tu da ingon da su nang surate ichai yek maloi sana ai ichai bu kai kan man asi ye pharmacy phambaduna thamani koi lawai hale kai gi anga gi sakpane be he tu samani na koi na talu de adu ga di thai khonjin ni tara ba ma ti khonjin ni ti chai ni ma ka na sakpane du ka mai tawde na ka na sakpane ti chai hi ni tawre adu ga di ai ne phone tawra hangi chai chai ki ba nga ga da du chai ba kala ka di maming jong ta hairo ona moi na hairak pa jane da minin du na tadra ba ai se hoi ngai ta ai je halai adu ba lila lu na ta bu la ki la ni ga ta bin na bu lai ta ba kai no da nam hi jong gi du da na ma ka no tawdi ha ba du da la ga di okay ai yu lak ga gi nam hi jong le ni ngol na ai no oi ni ko mani mama moi gi no de koi na hale da moi na hale ga di khang hoi adna na tawra ga la ki na ke adu hai jara ki na tawra pa yam no ngai ka no gi koi gi do na mi ye ngi ho ba de loi bau ye ngi de gi loi bau ye ngi ya bai ga loi na ba ye ngi no ngai ba na bai ade gi ta ya ai ngai ta da ba lai ki ni ti ya theng ba ju tai adi kan no ta no ma pung mari da tawra pai do to nan mi lo ra tawra pa do ai di ai na mi kap thola pa da la lai ra ni na thai la ho da ba ji ho ji mo nga thai la ka kan da ho ji mo han na lai ma ni no yong kan la ko oi lai ra mi ti ye nya do mi kan no taw ba ji hai ta ba message ba ko pa di iri ne taw ga mo na ta na iya mo ka thali taw lai ra ba bai ji hai da ra ba do ta na ina ye gi dum ye ga ba ta da ba yam no ngai ji ma ko tha ba oi ba ni adona ina wakal lo kin thok ra ba de gi no mo ta simban yari kang ra ba je yam no e thank you ngai na ano ba ko topi da na lila ano ba taw yeng ma ka la ke ni ai jo no ma di la ke aduga ina mi dum da la ko da thengna ba kana taw ra di tang trai ma tung adai da la di tung thengna yan thank you adu hai jara ke ta mun kana tam jani han santos tu the date one du da di santos to phang ne aduna yam ngai ji thank you sai ke taw ya ka Thagachari Ratna Gurumayu Sarji Masak Among Laming as the Mutapire Ado Anop Nani Ado Pum to Flores and Oki Wapam Yanare. Thank you so much, Urgalo Hatare. Hello. Hello. Hello, is Kani. Happy New Year. Happy New Year. Pagi
handak lakadaba 20 thise lakadaba sida ayet papuna ama phak leitaba orasanu aina isiena ahamam da quiz pijari tumda tarakada ikan wada 2022 gi yam wahaki bado loi chat khasanu ana isiena ahamam da phongtok sari aduga sigi khogi kanogi khogi handak seren koi sumila hoy ari suman loi toroga pa hakki ba siren to ya nungsi ba koi da haibadi imana boisu khogi yan competition chi mi oda wangang haidok pa aruba se yade haibagi message ne piri se adagi moi mandom cha sunina ipang pangja ba angang mixture oidaba angang da sinarubadagi mamana ba sumando loina ada haidu ubadagi haibadi miyoibasi kalakpa khamanba oibasu yaroidaba migi maralase asumba je adum lengdana leiragadaba mandom chana wajabado magi nupa tasu haidu ndaba nupi angang kano tawbanina ado mandom chaduna pangbadagi samilagi mama tuda piramadi mixture oidaba angang do duda pirubadagi moi kayano hatkibato ko masi singnaba angang mixture oidabada matik chadaba pot sinarubadagi thokpani haibatugi ipanupana manipur sana leibasida message sama pibibani yam nungai tasanbada ngo phatu phatra dingo ma mai du khudong japsu loi tawningi ba cheka duna tawridu kesu leitaba rakesh hatok pire ashok hatok pire mi kayam hatok pire waidi phatabadi kana no haibada kugi suman kano rabi gani ba phati se kwai phati se maji pajai haibadi section gadabani haibagi koi mayam da message pibi bani yamna nungai aduga siena ne nungai taba ma koi home se koi on yes home si da khena bale ba se siena thamoi nungai jadabam leiri akoi gi mungsang kai da leiri ba senior citizen mayamne ningkhalambane matamdu da masi manipugi asau sangdei si minister tagi emere dagi manti dagi lataba yaude yang pada lai sia yena khada di lai ribani masida kalak iba kolai ba se yang phasan dawi khogi 129 haiba patalin jina su yang phajapana ising dai kari dagi lamtu chebri doctor su awareness apdan taw isena thamjaningi ba wafamna sineba home da leiribasi kanamta leijadare yengbidare masa masu leitare na thamine ba sidai sida sum akon ujabada atai home mayamda ojamangi gi ata lambhienda leibadu ubada yam nuai jade ba sigumba home na tai sadaba mayamda su mayamna katpiri se kha kapi ba kaidauba ba aina bazada kapiri ba mayam sida aina hangjari je imagi ima ipagi ipang atane ba ko ojamangi na yang siba wahai ama hai ba ojamangi home tu da ima ipana aphaba phiron setlamba mopa dagi khoi phaju mai thadok piganu sudok piraga aigi da pibiro ai tarana ai pita gi ba khangau the ba man hairakpati madi mathanda chak thongba chu macha mamau torwa tawri ni haiba home sidi akogi mungsangai home sidi nali ko sen leiba doctor gi chawani yam nali leiba se aina ningbadi manipur da leiba home se atai mu da chu loi kapiri ba mayam da kapiwa ba mungsangai da katliba sisu ahan ngakta lei atai home da su leiba ojamangi na corona matam tu da kariba hinjang le da na torobo thongi adagi palang sa he thogai thamoi sida kaya nungaite ahan ngakta ne ba adagi aroibada wahayam ta hajagi si bungo aida yam nungai jadaba taiwan nai ba amasu leiba haibadi artist pu hunjabai wajade na jade ko siena haiba artist yam chakolani hanubi hanuba ko yena khasida lei ko mungsangi home se ko machi dei da chana soro lamjau da thengnaru re jinban maya ki sambu duri home de haiba isei gumba sakbi ba adei mola khada lotuna thamjabi umba chumba isei ta haning de matam tugi poki isei oiro adegi nungsiraba thawai manga ma kaidongoi loigani punchi sengjeng kaina adegi khangna sum tahaning ba hanuba singdu jesu pairaga
ꯃꯌꯥꯒ ꯏꯌꯥꯎ ꯌꯥꯎꯗꯒꯤ ꯄꯣꯛ ꯉꯥꯛꯇ ꯃꯣꯏꯗ ꯁꯩꯕ ꯏꯁꯩꯗꯣ ꯇꯝꯒꯤ ꯏꯕꯨꯡꯒꯥꯏ ꯁꯛꯍꯟꯕꯒꯨꯝꯕ ꯏꯆꯥ ꯆꯥꯟꯅꯗꯦ ꯑꯩꯗꯤ ꯍꯦꯟꯅ ꯈꯥꯗ ꯂꯩꯕꯅꯤꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯐꯤ ꯑꯁꯪꯕ ꯑꯉꯥꯡꯕꯁꯤ ꯏꯟꯅꯤꯡꯗꯔꯦ ꯆꯍꯤ ꯍꯨꯝꯐꯨ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯆꯝꯕ ꯆꯥꯅꯤꯡꯉꯤ ꯁꯣꯔꯣꯛꯇ ꯑꯣꯐꯤꯁꯀꯨꯝꯕꯗ ꯁꯥ ꯉꯥ ꯊꯣꯡꯕꯒꯤ ꯆꯠꯅꯝ ꯃꯅꯝ ꯇꯧꯗ ꯀꯣꯛ ꯉꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯗꯅ ꯏꯁꯩꯁꯦ ꯅꯨꯡꯁꯤꯕ ꯁꯛꯍꯟꯅꯤꯡꯉꯤꯕ ꯑꯩꯅ ꯀꯂꯥꯀꯥꯔꯕꯨ ꯍꯨꯟꯕꯩ ꯋꯥ ꯅꯠꯇꯦꯁꯦꯀꯣ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯍꯥꯏꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯆꯨꯝꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯣꯏꯔꯁꯨ ꯑꯣꯔꯐꯥꯟꯒꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯝꯅ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯟꯗꯝ ꯃꯊꯪ ꯆꯪꯁꯤꯜꯂꯛꯂꯤꯕ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯍꯥꯏꯕ ꯇꯥꯏ ꯃꯊꯪꯒꯤ ꯄꯥꯟꯗꯝꯗꯁꯨ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯃꯐꯝ ꯑꯣꯔꯐꯥꯟꯒꯤ ꯍꯣꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯨꯝꯕꯤꯔꯣꯝꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯕ ꯃꯥꯒꯤ ꯇꯣꯂꯣꯞ ꯐꯥꯎꯕ ꯀꯠꯊꯣꯛꯑꯒ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯕꯨ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯑꯣꯟꯊꯣꯛꯇꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕ ꯑꯗꯨ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯆꯦꯡ ꯆꯥꯛ ꯈꯔ ꯊꯤꯟꯕꯤꯗꯨꯅ ꯑꯣꯖꯥꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯃꯤ 400 ꯈꯛꯅ ꯄꯥꯏꯁꯟꯕ ꯅꯠꯇꯦ ꯃꯤ ꯂꯥꯛ 90ꯒꯤ ꯃꯌꯥ ꯌꯧꯔꯛꯀꯗꯧꯔꯕꯅꯤ ꯑꯇꯣꯞꯄ ꯃꯤꯌꯥꯟꯆꯥ ꯊꯥꯔꯒꯗꯤ ꯂꯥꯛ 52-53 ꯐꯥꯎꯕ ꯂꯩꯔꯝꯒꯅꯤ ꯄꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯑꯃꯃꯝꯅ ꯂꯨꯄꯥ ꯑꯃꯃꯝꯇꯪ ꯂꯨꯄꯥ 10 ꯀꯥꯏꯊꯣꯛꯄꯗ ꯀꯔꯤꯁꯨ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯇꯥꯛꯄꯤꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯍꯣꯏ ꯏꯁꯩꯕꯨꯗꯤ ꯏꯁꯩꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯣꯏꯅ ꯁꯛꯆꯕ ꯏꯁꯩꯗꯨ ꯃꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯒ ꯆꯥꯟꯅꯅ ꯁꯛꯄ ꯇꯥꯖꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯁꯩꯗꯤ ꯏꯁꯩꯅꯤ ꯏꯁꯩꯗꯨ ꯃꯇꯧ ꯇꯝꯃ ꯁꯛꯄꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯃꯗꯨꯗ ꯍꯦꯟꯕ ꯂꯩꯄꯣꯟꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯕꯒꯤ ꯏꯊꯛ ꯏꯔꯥꯡ ꯑꯗꯨ ꯂꯩꯖꯗ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯃꯕꯨꯔꯦ ꯊꯥꯒꯠꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯖꯔꯛꯄ ꯋꯥꯍꯩ ꯈꯤꯇ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯥꯕꯜꯁꯤ ꯌꯥꯝꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯀꯥꯏ ꯂꯣꯏꯅꯃꯛꯄꯨꯗꯤ ꯅꯠꯇꯕꯀꯣ ꯁꯥꯔ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯑꯌꯥꯝꯕꯅ ꯁꯨꯝ ꯇꯧꯈꯠꯅꯔꯛꯄꯁꯦ ꯃꯇꯝ ꯍꯥꯏꯗꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯍꯥꯏꯅ ꯆꯣꯡꯅꯔꯒ ꯂꯩꯔꯤ ꯑꯁꯤ ꯅꯠꯇꯕꯗ ꯍꯧꯖꯤꯛ ꯂꯩꯀꯥꯏꯗ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯂꯩꯀꯥꯏꯗꯨꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕꯈꯩꯁꯤꯅ ꯊꯤꯡꯉꯒꯗꯤ ꯈꯔꯒꯩꯗꯤ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯀꯨꯏꯗꯕꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯞꯅ ꯋꯥꯠꯂꯤꯕꯁꯨ ꯅꯠꯇ꯭ꯔꯦꯗꯅ ꯁꯥꯔ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤꯅ ꯑꯃꯨꯛ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯌꯥꯝꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯍꯜꯂꯦꯕ ꯁꯥꯔ ꯑꯗꯩ ꯃꯃꯥ ꯃꯄꯥꯗꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯁꯨ ꯇꯥꯕ ꯃꯃꯥ ꯃꯄꯥꯁꯨ ꯀꯟꯇ꯭ꯔꯣꯜꯁꯤ ꯉꯝꯗ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯗ ꯃꯆꯥꯁꯤꯡꯁꯤꯅ ꯂꯣꯏꯅ ꯉꯝꯃꯕꯅꯤನ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯌꯥꯅ ꯊꯥꯗꯣꯛꯈꯤꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯝꯐꯨꯗ ꯇꯧꯔꯕꯅꯤꯅ ꯆꯠꯂꯕꯅꯤꯅ ꯀ꯭ꯔꯥꯏꯝ ꯑꯗꯨꯝ ꯊꯣꯛꯑꯦ ꯊꯥꯕꯜꯁꯤ ꯁꯤꯜꯂꯝꯗ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯆꯠꯂꯔꯣꯏ ꯀ꯭ꯔꯥꯏꯝꯁꯨ ꯊꯣꯛꯑꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯊꯥꯕꯜꯁꯤ ꯌꯥꯔꯒꯗꯤ ꯀ꯭ꯂꯕꯁꯤꯡꯅ ꯑꯝꯇ ꯊꯤꯡꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯁꯥꯔ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯥꯔ ꯉꯔꯥꯡꯒꯤ ꯂꯤꯂꯥ ꯌꯥꯝꯗꯤ ꯐꯖꯔꯦ ꯑꯗꯣ ꯁꯥꯔꯒꯤ ꯄꯨꯛꯁꯤꯁꯨ ꯉꯔꯥꯡꯗꯤ ꯈꯔ ꯍꯟꯊꯕ ꯃꯥꯜꯂꯦ ꯁꯥꯔ ꯑꯗꯨꯒ ꯑꯗꯒꯤꯗꯤ ꯃꯃꯥꯡꯒꯤ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯌꯦꯅꯤꯡꯊꯥ ꯍꯥꯏꯗꯨꯅ ꯐꯖꯕꯗꯤ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯐꯖꯕ ꯃꯥꯜꯂꯦꯕ ꯁꯥꯔ ꯍꯥꯏ ꯁꯥꯔꯅꯕꯨꯗꯤ ꯃꯨꯟꯗ꯭ꯔꯤꯅ ꯍꯥꯏ ꯍꯣꯏ ꯈꯔ ꯂꯩꯔꯒ ꯃꯨꯜꯂꯒꯕꯨꯗꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒꯕꯨꯗꯤ ꯐꯖꯔꯛꯈꯤꯅꯤꯀꯣ ꯁꯥꯔ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯁꯥꯔ ꯃꯧ ꯐꯠꯇꯕꯤ ꯑꯅꯤ ꯁꯥꯔꯤꯁꯦ ꯐꯠꯇꯕꯤꯒꯤ ꯔꯣꯜꯕꯨꯗꯤ ꯁꯥꯔꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤꯅ ꯉꯥꯡꯉꯤꯕ ꯇꯣꯟꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦꯕ ꯈꯤꯇꯪ ꯐꯠꯇꯕ ꯑꯣꯏꯔꯒꯁꯨ ꯇꯣꯟꯁꯦ ꯈꯔ ꯅꯦꯝꯊꯍꯟꯅꯤꯡꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯣꯟꯁꯦ ꯂꯣꯏ ꯋꯥꯡ ꯂꯩꯔꯦꯕ ꯑꯗ ꯑꯩꯅ ꯁꯨꯝ ꯃꯣꯏꯒꯤ ꯇꯣꯟꯁꯦ ꯈꯤꯇꯪ ꯐꯠꯇꯕꯒꯤ ꯔꯣꯜꯕꯨꯗꯤ ꯑꯣꯏꯔꯒꯁꯨ ꯇꯣꯟꯗꯣ ꯈꯤꯇꯪ ꯅꯦꯝꯊꯍꯜꯂꯒꯗꯤ ꯐꯖꯕꯁꯨ ꯈꯔ ꯍꯦꯟꯅ ꯑꯣꯏꯒꯗ꯭ꯔꯥꯅ ꯁꯨꯝ ꯁꯥꯔꯗ ꯁꯨꯝ ꯁꯖꯦꯁꯟ ꯇꯧꯖꯕꯅꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯑꯣꯖꯥ ꯒꯨꯔꯨꯗꯁꯨ ꯃꯈꯣꯏꯅꯁꯨ ꯍꯥꯏꯗ꯭ꯔꯒ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯉꯔꯥꯡ ꯀꯩꯅꯣꯒꯤ ꯄꯣꯁ ꯇꯧꯁꯨ ꯌꯥꯎꯖꯅꯤꯡꯕꯅꯤ ꯁꯥꯔ ꯑꯗꯣ ꯉꯔꯥꯡꯗꯤ ꯅꯍꯥꯟꯒꯩꯗꯤꯁꯨ ꯊꯦꯡꯉꯕꯅꯤꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯌꯦꯡꯖꯩꯑꯕ ꯅꯍꯥꯟꯒꯩꯗꯤ ꯃꯝꯗꯦ ꯉꯔꯥꯡꯗꯤ ꯃꯝꯃꯕꯅꯤꯅ ꯄꯣꯁ ꯇꯧꯁꯨ ꯌꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯌꯥꯎꯔꯒꯗꯤ ꯈꯤꯇꯪ ꯀꯃꯦꯟ ꯑꯗꯨꯗꯨ ꯁꯖꯦꯁꯟꯗꯣ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯝꯃꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯍꯜꯂꯦꯕ ꯁꯥꯔ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯦ ꯑꯇꯩꯅꯁꯨ ꯌꯥꯝꯅ ꯍꯥꯏꯔꯛꯄ ꯑꯗ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯐꯥꯎꯕ ꯂꯩ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯐꯠꯇꯕꯤ ꯁꯥꯒꯗꯒꯦ ꯀꯔꯝꯕ ꯑꯐꯕ ꯁꯥꯒꯗꯒꯦ ꯀꯔꯝꯕ ꯇꯣꯟꯗ ꯃꯤꯒꯤ ꯊꯃꯣꯏꯗ ꯆꯪꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯂꯥꯎ ꯈꯣꯡꯉꯀꯥꯟꯗ ꯀꯥ ꯍꯦꯟꯅ ꯂꯥꯎ ꯈꯣꯡꯉꯒ ꯃꯤꯒꯤ ꯊꯃꯣꯏꯗ ꯋꯥꯍꯩꯗꯨ ꯆꯪꯒꯗꯕꯅꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯍꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯆꯠꯇ ꯃꯤ ꯇꯥꯅꯕ ꯍꯥꯏꯅ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏ ꯈꯣꯟ ꯋꯥꯡꯅ ꯁꯥꯟꯅꯩ ꯑꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯃꯣꯟꯅ ꯊꯣꯟꯅ ꯑꯗꯨꯝ ꯉꯥꯡꯖꯕꯅꯤꯗꯣ ꯑꯗ ꯑꯩꯈꯣꯏꯅ ꯃꯣꯟꯅ ꯊꯣꯟꯅ ꯉꯥꯡꯖꯕꯅꯤ ꯑꯇꯩꯗꯤ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯁꯨ ꯂꯩꯌꯦꯕ ꯑꯗ ꯂꯤꯂꯥꯅꯤ ꯊꯣꯛꯂꯒ ꯑꯩꯈꯣꯏ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯕꯒꯤꯁꯦ ꯃꯁꯤ ꯈꯤꯇꯪ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯌꯥꯝꯁꯨ ꯄꯥꯝꯅꯕꯁꯨ ꯈꯔ ꯋꯥꯠꯂꯛꯄꯅꯤ ꯑꯗꯨꯅ
tammingai manungda du hai tare ado ngang ani du su kharasu nogjaba oibane aduga masigi wafam sima khoina ngarang su phongdokre ado khoi su tamjage aduga thank you so much habirak pasigi dama sar sing asi di keba male na sai romila ikke de kai mo ade sak chikra ondok pune hai tai ta seng na hai dia tai gi nati fajaba thi be waloi tokra ganda ai anok spect to gi frame do aduna chapsan ba hen ba aduna kai do mit kai am naksan na be hela kanda mit ki pa jina spect ai badi glass to the thing ba glass to thing kai do ge mit gi manin karak ko se sin glass to mam hal ba aduna am nungai ta ba ta kai kan da tabai gang sum sakka da na ma do sona kan da patna lesin thajalak ba yawe aduna sishu anu su upta su yada ba manam di uptra di anak pa ara pa se khara su dum u da ba jani thank you so much ta ga chari mathangi caller mamulo ko chagi hello hello sa ngasi di kuida bai tung da sa la puning goi ba phung kitang phung duk se ge habiu sa anu zaina la ku da sa gi ai pa boy biu do sa nan new kanogi nimala ichan nimala ga adagi kanu kana to ba nimala ga kanu ga pushparani kana to do enta nokning mana ai di thanda ponok ta nokra ba yam pak chai moi na to do sa aduga mana ai tha khuding il pa chani chani khak sa da kapsa do hantak tha gi ngasi nokning si da kapsa ra ge aduga ai di donor group da ju yauza de sa ai gi angamba tha gi oina ai leptana chani chani si dum kapsa kani sa hoi hoi kesu kai belite aduga sa aina ahan ba sa gi aina tajab je sa gi punsi da wa gi ba tawgi mayam da sa aina thabak tong tong tajab da sa ai mit gi pi ta gi ba khangudi sa ai su yam wa na haujarak ba ipam lamdam si da yam wa na haujarak ba mi way amani ado in henga mingadi sada pachani chani dong kapsa kani sa sargi sin sargi da sinna boy biro dagi ana mateng pangbagi oiro sana sinna ning basi bi ai sinna biyo ai gi kai gim da sinna sida tawbiyo su tawbiyo haiba ai comment kaimta ai leijade thako tengi di ai soi da na baje ai sargi da kapsa kani sa thank you sa tago chare yam ngai ikangi thaban jong baje sa ai gi mota juma mang juma yam ma hai bi gre ko hauji kan gi thaban jong baje thaban yoksang gi thaban du da chong bana tabi da hauji engar matam kan oji da chong ye dagi di icha nupa lei bani na icha sing jo khina thimu bangam de adai akhoi di thawai du su asuki mati wajai aduga amana akhoi gi nupi macha lei sabi jing jin akhoi gi blouse man ba furit li laga sung baje sar yam thina akhoi nupi moi ne am ngai jada ba ai di furit kitang sari set khra ga di set khre set ta bi da blouse ma kak man ba furit li laga chung ba se sa ase yam na kai ni ai gi mo ta di sar yam ya janing da bhai tar aduga tawriba kan wasi ju thaban jong me huji matam phata bani na sa asi na yam thoe duna laikai no oiro kanu no oiro kitang thingbi badi ma se phabrai na sar aina phongdok ja bani thagachari thamjara ge sa thank you thagachari toram saruga bira ko sigi dama miyam puruma ki thamoi ta hoji se libe thabal se yaning dabra naha singdilo yaning herakan dubu madugi mangjaba madi tongjaba du yang kan ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯣꯏꯅ ꯂꯩꯖꯕ ꯄꯣꯠꯇꯨ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯕꯛꯇꯨ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪꯒ ꯃꯅꯨꯡꯗ ꯆꯣꯡꯕꯗꯨꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯂꯩꯇꯦ anyway thank you so much hello hello sir james ai khangabok gi mang thamna ba tapi ojana bakari wafam thambiningi tapise anau ba sahina lakpa sita sa ungningi wahai amani dang diamond tv gi thong na thamjage na tawjar khune sa khoi khangabok patri chera pukhono lekai na isa na lejari se khoi isa gi watse da asuk kuiba nangdraba thabak thormama local mla na soiri ra aw natragana nominee na soiri ra handakti cheng face aniraksi kg mari pire na mari dam yen ba tare ne sa machine nominee ki asoi boy ri ra aw local mla ki asoi boy bra masi akhang ahi nam tang
ꯌꯦꯡꯈꯠꯍꯟꯅꯤꯡꯕꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯖꯕꯅꯦ ꯁꯥꯔ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯁꯥ ꯂꯥꯏꯟ ꯇꯣꯏꯅ ꯂꯧꯖꯔꯛꯇ꯭ꯔꯒꯁꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯇꯩ ꯑꯇꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯏꯁꯄꯦꯛꯀꯤ ꯃꯇꯥꯡꯗꯨꯃꯗꯤ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯐꯦꯁꯕꯨꯛꯇ ꯌꯦꯡꯖꯔꯤꯅꯦ ꯁꯥꯔ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯀꯔꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯦꯛꯇꯤ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯐꯦꯁꯇꯣ ꯆꯦꯟꯖ ꯑꯃꯗꯤ ꯂꯩꯌꯦꯕ ꯆꯨꯝꯃꯦꯕ ꯃꯩꯒꯩꯗꯤ ꯍꯥꯏꯕꯤꯔꯛꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯃꯥꯏꯊꯣꯡꯗꯨꯗꯤ ꯍꯥꯟꯅꯒꯤꯅꯤ ꯑꯅꯣꯞꯇꯤ ꯑꯅꯧꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯁꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯑꯅꯣꯞ ꯁꯤꯟꯗꯅ ꯎꯞꯄ ꯑꯗꯨꯝ ꯂꯣꯏꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯐ꯭ꯔꯦꯝ ꯍꯥꯟꯅꯒꯤ ꯐ꯭ꯔꯦꯝꯗꯨ ꯌꯥꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯕ ꯇꯥꯏ ꯁꯣ ꯑꯃꯃꯨꯛ ꯉꯔꯥꯡꯒꯤ ꯂꯤꯂꯥꯒꯤ ꯅꯪꯅꯕ ꯂꯤꯂꯥꯗ ꯈꯔ ꯄꯩꯁꯥ ꯄꯥꯏꯕ ꯑꯃ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯗ ꯄꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯁꯥꯔꯤꯁꯦ ꯑꯉꯛꯄꯅꯤ ꯗꯣꯛꯇꯔ ꯈꯔ ꯁꯥꯏ ꯄꯨꯂꯤꯁ ꯑꯐꯥꯎꯕ ꯑꯃꯨꯛ ꯈꯔ ꯁꯥꯏ ꯑꯗꯒꯤ DSP ꯑꯃꯨꯛ ꯁꯥꯏ ꯑꯗꯒꯤ ꯑꯩꯅ ꯁꯥꯗꯕ ꯂꯩꯇ꯭ꯔꯦ ꯍꯟꯗꯛ ꯑꯃꯨꯛ ꯐꯤꯂꯝ ꯍꯧꯖꯤꯛ ꯅꯨꯡ ꯑꯣꯟꯈ꯭ꯔꯕ ꯊꯃꯣꯏ ꯅꯝꯃꯤꯁꯦ ꯎꯀꯤꯜꯅꯦ ꯑꯩꯅ ꯑꯃꯨꯛ ꯁꯥꯔꯤꯁꯦ ꯄꯨꯟꯁꯤꯗ ꯉꯝꯗ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯅꯣꯞꯀꯤ ꯋꯥꯐꯝ ꯌꯥꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯍꯥꯏꯕꯤꯕ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣꯝꯒꯤ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯐꯖꯩ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯍꯥꯟꯅꯒꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯁꯦꯡꯕ ꯑꯁꯤꯅ ꯀꯦꯃꯦꯔꯥꯗ ꯎꯕꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕꯗꯅ ꯀꯔꯤꯅ ꯑꯣꯏꯗꯣꯏꯅꯣꯗ ꯁꯥꯔ ꯐ꯭ꯔꯦꯝꯗꯨ ꯆꯥꯟꯅꯕꯅꯤ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨ ꯐ꯭ꯔꯦꯝꯗꯣ ꯆꯠꯅꯕꯅꯤ ꯍꯥꯏꯕ ꯑꯣꯏꯇꯥꯏ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯐꯅꯦꯛ ꯑꯣꯔ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯕ꯭ꯂꯥꯎꯁ ꯃꯥꯟꯕꯤ ꯐꯨꯔꯤꯠ ꯂꯤꯠꯄ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯦꯡꯃꯤꯟꯅꯁꯤꯅ ꯇꯥꯛꯄꯤꯔꯛꯏ ꯑꯔꯨꯟꯗꯦꯟꯇꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯁꯦꯟꯇꯔꯅ ꯇꯥꯛꯄꯤꯔꯛꯄꯗꯣ ꯆꯨꯝꯕꯅꯤ ओके मई तारे ताकू से यावरे अगर चलेंगे ऐसे कि मिनट 20 खरा है ना 20 मैं लेजरी मैं भी 17 हेलो सर आई किन्होंने हबो मर्द की अनिता सर हैप्पी न्यू ईयर सर किन्हों कोई घंटा हुए लीला यंगुला से यंगरांग दो ओ सागी लीला दिबु कहीं नो तुम एक तो फोन चंद्री दिबो खंगदी मैं आपने फंबम चंद्रे कोई लीला से एक तो कोई जो टिकट टिपिरा का फंबम चंद्रे गेट ले जाएंगे पर लीला हो कान चंगी ने सागी मुकुंद जी कमाई तो बोलो खंडे दे क्यों याम नुंगाई सारीला कदम ता हंजे के तो साया से ऐना खंजो ऐना ताहो बता चिथापरा हाँ लोग मा ऐगी इनाउ पाजिंग हमको हस्बैंड मानबा मगी कनोगी ने सा कन तो जगी दोनों याव बगी का तुम कनोगी स्टूडियो संकट पर किधर लाइना अभी तो लॉक थ्रू पी करबा लोइना तुम मरक मरक तो लोइ लाव करबनी तुम ओ ऐना ना ताबा या हो तबो या सिम ती दे याम तम ताबा होय होय अदेना याव तबो लाजिन नोगा इना नु पागी डोनर की तो एड तो बिराब्रो तरोक्तरी ब्रो हा आरु तोरे ओके ओके अदु तौरादी याव करबनेबा लाव ऐना दिलागी दिला नुगाई जै हाइजे के दन तक हंजगे सम तौ जबने थैंक यू थागचन मथंगी लीला जो मुखोन चलोय दु जा सा मथंगी से फेब्रुवारी मम्मा मखाई दगी ला को दु चंगम लेकिने ओ अदु मथंगी सु फेब्रुवारी साइज दने दुम तारी से गाड़ी को तो ngara di manung da khamam dra khamam mona la ma khamam pa khadari yeng ri la ju ngarang de ओके या नुगाई जे सा थंजरगे थैंक यू थागचरी मैं आप पर मनुक सिबिबा मैं आप मनुक सिबिबा दुननी मी क्रिक ना मा खै फंकी मी चन की दे है बतारे टिकट को ना खिदे अब नुगाइबा माइ पाकपा मनी अदो लीला दो खितंग वाले अदो सेमदोक सेमसिन तौरगा नमदना फजन दौरी अदुगा जे हम कना थाक खना नेनरी हाय तारे थैंक यू सो मच हेलो मिंग अम टेलीफोन हाय बिसे हेलो सर आई यक्सना थोंदेगी तापियो सर आई अनोगु चहीगी या फपाउजन जनिंग बा डायमंड टीवी दा मती स्टाफ सिंग पुनमकु थैंक यू तराम लोग चलिए दो मसु या फमांगोल पिजरी हाबियो चा आइजे हंदक हंतांग खतंग ngam nuai ta dai je la chat ka si yaw ngam jada ba ada thawam punamak pi adum ai ta jai aduga phone jiga
ꯇꯧꯕꯗꯤ ꯁꯨꯛꯐꯪꯗꯤ ꯐꯪꯗꯕ ꯆꯥꯟꯅꯗꯕ ꯑꯩꯅ ꯇꯧꯕꯁꯦ ꯐꯪꯖꯗꯕ ꯊꯧꯔꯝꯁꯤ ꯀꯟꯅ ꯌꯥꯎꯕꯁꯨ ꯉꯝꯖꯗꯦ ꯇꯥꯕꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯇꯥꯖꯩ ꯑꯗꯩ ꯂꯩꯕꯤꯔꯤꯕ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯏꯊꯛ ꯊꯣꯡꯕ ꯏꯈꯥ ꯊꯥꯕꯁꯤꯡꯕꯨꯁꯨ ꯌꯥꯏꯁꯅꯥꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯊꯥꯕꯜꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯀꯩꯅꯣ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯊꯥꯕꯜꯁꯦ ꯑꯃꯨꯛ ꯐꯥꯎꯁꯤ ꯆꯣꯡꯖꯔꯛꯇ꯭ꯔꯕ ꯑꯩꯁꯦ ꯆꯣꯡꯒꯦꯅꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯨꯗꯕ ꯑꯗꯨꯒ ꯌꯦꯡꯅꯤꯡꯕꯁꯨ ꯑꯃꯨꯛ ꯐꯥꯎꯔꯨꯗꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯁꯦ ꯑꯗ ꯊꯥꯕꯜ ꯃꯈꯣꯟꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯗꯪꯗꯪꯒꯤ ꯃꯈꯣꯟ ꯑꯩꯅ ꯀꯟꯅ ꯊꯤꯟꯕꯗꯣ ꯇꯥꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕ ꯃꯈꯣꯟꯁꯦ ꯈꯥꯡꯕ ꯉꯝꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨ ꯇꯧꯕ ꯑꯗꯨ ꯑꯩꯁꯦ ꯂꯥꯞꯅꯒ ꯃꯈꯣꯟ ꯈꯤꯇꯪ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯐꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯊꯥꯕꯜꯁꯤꯗꯤ ꯑꯩꯗꯤ ꯊꯣꯏꯗꯣꯛꯅ ꯊꯤꯡꯕ ꯑꯃꯁꯨꯡ ꯊꯤꯡꯗꯕ ꯍꯣꯏ ꯅꯨꯡꯉꯥꯏꯖꯕ ꯀꯥꯡꯕꯨꯗꯗꯤ ꯊꯤꯡꯈꯤꯕ ꯃꯇꯝꯗ ꯁꯥꯎꯅꯤꯡꯕꯕꯨꯗꯤ ꯐꯥꯎꯒꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯊꯥꯕꯜꯁꯦ ꯊꯤꯡꯗꯕ ꯀꯩꯁꯨ ꯀꯩꯅꯣ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯍꯣꯏ ꯆꯨꯝꯃꯦ ꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯧꯁꯤꯡꯅ ꯑꯗꯒꯤ ꯑꯇꯩ ꯃꯤꯠ ꯌꯥꯝ ꯅꯥꯅꯔꯛꯄꯁꯤꯅꯁꯨ ꯃꯌꯥꯝꯅ ꯇꯧꯅꯔꯛꯄꯅꯦꯕ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯑꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯦ ꯉꯥꯛꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯅ ꯆꯠꯂꯒꯗꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯎꯁꯤꯠꯅ ꯆꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯄꯨꯝꯅꯃꯛꯇ ꯊꯝꯖꯅꯤꯡꯉꯦ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨ ꯇꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯇꯥꯕꯤꯔꯒꯗꯤ ꯆꯨꯝꯕꯅꯦ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯃꯤꯠꯇꯒꯤ ꯂꯣꯏꯅ ꯍꯧꯔꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯆꯨꯝꯅ ꯈꯟꯕ ꯉꯝꯗꯕ ꯀꯥꯡꯕꯨꯗꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯋꯤ ꯍꯣꯏ ꯁꯦꯠꯅꯤꯡ ꯁꯦꯠꯆꯔꯁꯨ ꯃꯥꯏ ꯑꯄꯥꯝꯕꯅꯤ ꯀꯥꯏꯅ ꯈꯟꯇꯣꯛꯄꯤꯕ ꯀꯥꯡꯕꯨꯅ ꯈꯟꯇꯣꯛꯈ꯭ꯔꯦ ꯈꯟꯇꯣꯛꯄ ꯉꯝꯗꯕ ꯀꯥꯡꯕꯨꯅ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯏ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯑꯅꯝꯕꯅ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯖꯒꯦ ꯑꯗ ꯗ꯭ꯔꯦꯁꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯖꯦꯅ ꯍꯥꯏ ꯂꯨꯍꯣꯡꯕꯃꯛꯇ ꯑꯣꯏꯔꯒꯁꯨ ꯀꯩꯒꯨꯝꯕ ꯊꯣꯛꯄ ꯃꯇꯝꯗ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯧꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯗ꯭ꯔꯦꯁ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯃꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯗꯤ ꯑꯩ ꯉꯁꯤꯐꯥꯎ ꯁꯦꯠꯄ ꯉꯝꯗꯦ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯦꯠꯁꯨ ꯁꯦꯠꯂꯣꯏ ꯄꯨꯟꯁꯤꯗ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯇꯤꯟꯅꯤꯡꯕ ꯐꯥꯎꯗꯦ ꯃꯔꯝꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯒꯤ ꯋꯥꯈꯜꯒꯗꯤ ꯇꯥꯏꯌꯣꯟꯅꯕ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯀꯣꯂꯔ ꯑꯇꯩꯁꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯒꯅꯤ ꯑꯗꯣ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯕ ꯄꯨꯝꯅꯃꯛ ꯌꯥꯏꯁꯅꯥꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯅ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯔꯧꯅꯕ ꯁꯥꯎꯅꯕ ꯑꯃ ꯄꯦꯟꯗꯕ ꯊꯝꯅꯔꯣꯏꯁꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯒꯥꯝꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯍꯥꯞꯀꯠꯂꯛꯄꯁꯦ ꯌꯥꯝ ꯍꯥꯞꯀꯠꯄꯤꯔꯛꯑꯦ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯍꯥꯞꯀꯠꯄꯤꯔꯛꯑꯦ ꯑꯗꯨꯅ ꯇꯥꯕꯒꯤ ꯌꯦꯡꯕ ꯄꯦꯟꯕꯁꯨ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯅꯧꯕ ꯃꯍꯥꯎ ꯌꯥꯝ ꯐꯪꯉꯦ ꯃꯔꯨꯑꯣꯏ ꯏꯁꯇꯥꯐꯁꯤꯡꯕꯨꯁꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯊꯝꯖꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤꯒꯤꯗꯃꯛ ꯆꯨꯝꯃꯅꯤ ꯌꯥꯏꯁꯅꯥꯒꯤ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯟ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯝꯕꯁꯤꯡ ꯑꯩꯈꯣꯏꯅ ꯉꯥꯛꯇꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯐꯗ꯭ꯔꯕ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯝꯃꯛꯄꯁꯤꯡ ꯃꯗꯨꯗꯒꯤ ꯈꯔ ꯅꯥꯊꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯄꯨꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯂꯝꯕꯤꯗ ꯈꯛ ꯑꯣꯏꯔꯣꯏ ꯉꯁꯤꯒꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡ ꯖꯄꯥꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯣꯔꯤꯌꯥ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯀꯤꯅ ꯂꯧꯅꯔꯤꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯃꯁꯥꯒꯤ ꯗ꯭ꯔꯦꯁ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯌꯥꯗꯦ ꯑꯗꯨꯅ ꯑꯉꯛꯄꯅꯤ ꯖꯤꯟꯁ ꯊꯤꯡꯉꯤꯕꯅꯤ ꯅꯨꯄꯤ ꯖꯤꯟ ꯁꯦꯠꯍꯟꯗꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤꯁꯨ ꯂꯣꯏꯅ ꯂꯩꯖꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯩꯖꯔꯤꯕꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯑꯗꯨꯝ ꯁꯦꯠꯄ ꯆꯥꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯅ ꯁꯦꯠꯍꯟꯗꯦ ꯃꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯁꯦꯠꯅꯕ ꯍꯣꯠꯅꯩ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯍꯣꯡ ꯃꯇꯨ ꯀ꯭ꯋꯥꯛꯅ ꯊꯦꯠꯂꯒ ꯀ꯭ꯋꯥꯛꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯋꯥꯍꯣꯡ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ Hello, Ming Amadi Lai from Habisi. Hello, sir. Good afternoon. Good afternoon. Look at us. Kira yung magtagi ang tayo ni sir. Kung yung after me. Hoy, am nga zay. Ada hekan ni kuya ang dumi dito Sunday sa ko nga kita. Hoy. Ada sa diamond gi sa dumi hay na di mi tige kasi black to yun eh hay sa mi chalo kan na. Black to kangu matiket jolame. ꯑꯗꯨꯃꯥꯏꯅ ꯄꯨꯝꯐꯝ ꯃꯤ ꯃꯌꯥꯝꯅ ꯂꯧꯁꯜꯂꯦꯗꯅ ꯁꯥꯔ ꯑꯗꯨꯒ ꯕ꯭ꯂꯦꯛꯇ ꯊꯥꯏ ꯍꯥꯏꯅꯔꯤꯌꯦ ꯃꯤꯅ ꯍꯣꯏ ꯃꯣꯏꯅ ꯑꯃꯨꯛ ꯌꯥꯡꯈꯩꯗꯨ ꯀꯩꯅꯣ ꯇꯧꯔꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯡꯈꯩ ꯑꯅꯤꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯡꯈꯩ ꯌꯣꯟꯕꯗꯨꯗ ꯃꯣꯏꯅ ꯑꯃꯨꯛ 150 ꯑꯃꯨꯛ ꯌꯣꯜꯂꯝꯕ ꯍꯥꯏꯇꯥꯔꯦ 50 ꯑꯃ ꯍꯥꯞꯆꯜꯂꯒ ꯑꯗꯨꯅꯤ ꯁꯥꯔ ꯁꯦꯠꯄ ꯃꯤꯁꯦ ꯈꯨꯌꯥꯝꯕꯅꯤ ꯁꯥꯔ ꯍꯣꯏ ꯑꯗꯨꯒ ꯁꯥꯔꯒꯤ ꯄꯥꯔꯇꯤꯕꯨꯗꯤ ꯌꯥꯝ ꯅꯥꯜꯂꯦ ꯌꯥꯝ ꯐꯖꯩꯕ ꯁꯥꯔ ꯀꯣ ꯍꯣꯏ ꯑꯗꯨꯒ ꯅꯨꯄꯤ ꯁꯥꯕꯤꯁꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯗ꯭ꯔꯦꯁꯀ ꯌꯥꯝ ꯅꯥꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯀꯣꯂꯔ ꯑꯃꯁꯨ ꯍꯥꯏꯈꯤꯕ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯔꯗꯤ ꯋꯥꯡꯉꯦ ꯁꯥꯔ ꯃꯣꯏꯁꯨ Okay. ꯈꯣꯟꯖꯦꯜꯗꯣ
ꯃꯣꯏꯒꯤ ꯇꯣꯟꯊꯥꯗꯣ ꯑꯗꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯑꯣꯏꯀꯣ ꯃꯤꯁꯨ ꯍꯥꯟꯅꯒꯤ ꯃꯌꯥꯝꯗꯨꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯀꯣ ꯁꯥꯔ ꯑꯗꯨꯝ ꯑꯅꯧꯕ ꯍꯥꯏꯁꯤ ꯍꯥꯟꯅꯒꯤ ꯇꯥꯔꯨꯟꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯁꯥꯕꯤ ꯑꯃ ꯍꯦꯟꯒꯠꯂꯦ ꯇꯥꯔꯨꯟꯅ ꯏꯃꯥꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯍꯨꯠꯇ ꯇꯨꯇꯨꯅ ꯑꯃ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯅꯧꯕ ꯉꯥꯛꯇ ꯂꯣꯏ ꯑꯣꯏꯌꯦꯕ ꯑꯣꯖꯥ ꯏꯕꯣꯏ ꯑꯃꯈꯛꯇꯪ ꯑꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥ ꯃꯕꯨꯡ ꯌꯥꯏꯃ ꯁꯥꯕꯗꯣ ꯁꯥꯔ ꯑꯗꯨꯒꯕꯨꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯃꯁꯛ ꯈꯪꯉꯦ ꯑꯇꯩꯁꯤꯡꯗꯤ ꯀꯌꯥ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯎꯗ꯭ꯔꯤ ꯐꯗꯤ ꯂꯣꯏ ꯐꯖꯩ ꯁꯥꯔ ꯃꯁꯛꯀꯁꯨ ꯂꯣꯏ ꯐꯖꯩ ꯅꯨꯄꯤꯒꯗꯣ ꯑꯗꯣ ꯃꯣꯏꯒꯤ ꯔꯣꯜꯗꯣ ꯈꯔ ꯑꯦꯛꯇꯤꯡꯗꯣ ꯀꯟꯃꯟꯗꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯍꯦꯟꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯣꯏꯌꯦ ꯑꯣꯚꯔ ꯈꯤꯇꯪ ꯆꯠꯄ ꯍꯥꯏꯗꯣ ꯆꯠꯂꯦ ꯁꯥꯔ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄ꯭ꯔꯤꯡꯒꯤ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯑꯃ ꯆꯪꯉꯛꯑꯦꯕ ꯃꯣꯏ ꯚꯣꯀꯦꯜ ꯑꯗꯣ ꯋꯥꯡꯃꯟꯗꯅ ꯍꯦꯛꯇ ꯑꯗꯣ ꯁꯥꯔꯒꯤ ꯄꯥꯔꯠꯇꯨꯗꯤ ꯌꯥꯝ ꯅꯥꯜꯂꯦ ꯁꯥꯔ ꯗ꯭ꯔꯦꯁꯀꯗꯤ ꯌꯥꯝ ꯅꯥꯜꯂꯦ ꯁꯥꯔ ꯑꯗꯨ ꯍꯥꯏꯖꯅꯤꯡꯉ ꯇꯧꯔꯛꯏꯅꯦ ꯁꯥꯔ ꯉꯁꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯗ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯥꯔꯅ ꯇꯧꯕꯁꯤ ꯄꯛꯇ ꯄꯛꯆꯩꯗ ꯁꯥꯔ ꯀꯣ ꯊꯦꯡꯛ ꯌꯨ ꯊꯝꯖꯔꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕ ꯑꯃꯈꯛ ꯁꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯨ ꯃꯌꯥꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯦꯜꯕꯝ ꯀꯨꯝꯕ ꯑꯗꯒꯤ ꯑꯃꯅ ꯐꯤꯂꯝ ꯄꯨꯊꯣꯛꯇꯣꯏꯅꯦꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯪꯂꯧꯗ ꯂꯧꯔꯒ ꯂꯩꯕ ꯑꯗꯨꯅ ꯋꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯕ ꯊꯤꯝ ꯍꯥꯏꯕ ꯇꯥꯏ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯐꯠꯂꯛꯇꯕ ꯃꯇꯝꯗ ꯆꯪꯁꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯔꯣꯜꯗ ꯏꯆꯦꯟ ꯁꯥ ꯅꯈꯣꯏꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯤ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯀꯠꯊꯣꯛꯄ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯟꯗꯕ ꯇꯥꯔꯗꯤ ꯏꯃꯨꯡ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯏꯪ ꯆꯤꯛꯅ ꯄꯥꯜꯂꯣꯏ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥꯅ ꯉꯝꯗꯕ ꯉꯥꯛꯄꯤꯒꯅꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯅꯨꯄꯤꯅ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯋꯥꯗꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯔꯝꯃꯦꯅꯦ ꯍꯥꯏꯕ ꯇꯥꯏ ꯅꯥꯀꯟꯗꯒꯤ ꯈꯨꯕꯥꯛ ꯃꯆꯥ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯝ ꯈꯨꯔꯛꯑꯦ ꯁꯣ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯍꯜꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯀꯪꯗꯦ ꯃꯆꯥꯁꯤꯡꯅ ꯃꯅꯥꯎꯁꯤꯡꯅ ꯃꯊꯛ ꯊꯣꯡꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜ ꯍꯪꯒꯠꯅ ꯆꯦꯟꯗꯕꯅꯤ ꯂꯩꯔꯥꯏꯗꯨꯕꯨ ꯆꯨꯝꯅ ꯆꯠꯍꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨꯕꯨ ꯆꯨꯝꯅ ꯆꯠꯍꯜꯂꯤꯕ ꯂꯩꯔꯥꯏ ꯑꯗꯣ ꯃꯈꯥ ꯊꯥꯕ ꯃꯆꯥ ꯃꯅꯥꯎꯁꯤꯡꯅ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯦ ꯌꯥꯝꯅ ꯅꯅꯥꯎ ꯒꯣꯕꯤꯟ ꯈꯨꯃꯟꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯃꯅꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯇꯥꯕꯤꯔꯤꯕ ꯆꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯉꯦ ꯑꯗꯨꯕꯨ ꯏꯌꯥꯝꯕꯒ ꯉꯁꯤꯗꯤ ꯍꯟꯗꯛ ꯑꯍꯥꯟꯕ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤꯀꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯏꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯕꯤ ꯃꯄꯨꯗ ꯊꯧꯅꯤꯖꯔꯤ ꯑꯗꯣ ꯅꯅꯥꯎ ꯀꯨꯏꯔꯕꯅꯤꯅ ꯋꯥꯐꯝ ꯈꯔ ꯁꯨꯝ ꯊꯝꯖꯒꯦ ꯑꯃꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇꯀꯣ ꯑꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯄꯤꯁꯥꯆꯥꯎ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕꯁꯦ ꯑꯗꯩ ꯊꯥꯕꯜ ꯆꯣꯡꯕ ꯅꯅꯥꯎꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄ ꯅꯨꯃꯤꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯦꯅꯥꯒꯨꯝꯕ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯏꯃꯣꯏꯅꯨꯒꯤ ꯋꯥꯔꯤꯒꯨꯝꯕꯀꯣ ꯏꯃꯣꯏꯅꯨ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯀꯔꯤꯅꯣ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯒꯨꯝꯕ ꯇꯧꯕ ꯑꯗꯩ ꯄꯦꯅꯥ ꯁꯩꯊꯥꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦꯕꯀꯣ ꯏꯁꯩ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝꯕꯨꯗꯤ ꯀꯟꯅ ꯊꯤꯒꯠꯅꯔꯛꯂꯤ ꯏꯁꯥꯒꯤ ꯂꯤꯛꯂꯝꯗ ꯆꯠꯂꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯏꯌꯣꯟꯅꯕ ꯈꯔ ꯇꯧꯔꯛꯄꯁꯦ ꯍꯥꯏꯗꯤ ꯏꯃꯣꯏꯅꯨꯒꯤꯅꯤ ꯏꯁꯩ ꯇꯧꯕ ꯂꯤꯂꯥ ꯇꯧꯕ ꯅꯥꯀꯜꯂꯅ ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯂꯤꯂꯥꯗꯤ ꯅꯠꯇꯕꯀꯣ ꯂꯤꯂꯥꯗꯤ ꯇꯧꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯩ ꯑꯃ ꯐꯖꯅ ꯇꯧꯅꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯄꯤꯁꯥꯇꯥꯎ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯄꯤꯁꯥꯇꯥꯎꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯀꯥꯏꯅ ꯁꯤꯒꯨꯝꯕꯁꯤꯅ ꯂꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦꯕ ꯅꯅꯥꯎ ꯋꯥꯈꯜꯗꯀꯣ ꯇꯣꯈꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯣꯛꯇꯣꯕꯔꯗ ꯅꯅꯥꯎ ꯏꯆꯥꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯒꯤ SSA ꯑꯅ ꯁ꯭ꯀꯤꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥ ꯊꯝꯕꯅꯦꯕ ꯑꯗ ꯑꯩꯅ ꯑꯣꯛꯇꯣꯕꯔꯗ ꯄꯩꯁꯥꯁꯦ ꯍꯥꯞꯄ ꯆꯠꯄ ꯀꯥꯟꯁꯤꯗ ꯕꯨꯛꯁꯤꯗꯗꯤ ꯄꯦꯗ ꯇꯧꯔꯒ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯃꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯂꯨꯄꯥ 3,300 ꯁꯣꯔꯠ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯁꯠ ꯑꯣꯐꯤꯁꯀꯤ ꯃꯤꯗꯨꯅ ꯕꯨꯛꯇꯗꯤ ꯄꯦꯗ ꯇꯧꯔꯒ ꯑꯦꯀꯥꯎꯟꯗ ꯆꯪꯍꯜꯂꯝꯗꯕꯅꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ CMꯗ ꯍꯥꯏꯁꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯈꯔꯦ ꯑꯗ ꯃꯣꯏꯅ ꯑꯗꯣ ꯀꯔꯤ ꯍꯥꯏꯒꯦ ꯊꯥ 1-2 ꯂꯩꯔ ꯍꯥꯏꯕꯤꯔꯛꯑꯣꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯄꯣꯁꯠ ꯑꯣꯐꯤꯁꯇ 2ꯔꯛ ꯆꯠꯂꯦ ꯑꯗ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯀꯌꯥ ꯗ꯭ꯌꯨ ꯑꯣꯏꯕꯅꯣ ꯑꯩꯅ ꯀꯩꯅꯣꯒꯤ 10,000 ꯃꯈꯥ ꯑꯣꯏꯔꯒꯗꯤ ꯊꯨꯅ ꯇꯧꯅꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯑꯣꯏꯔꯣ ꯑꯣꯐꯤꯁ ꯑꯃꯗ ꯑꯣꯏꯔꯣ ꯁꯔꯀꯥꯔ ꯐꯝꯃꯤꯁꯤꯡꯁꯦ ꯁꯔꯀꯥꯔꯅ ꯃꯣꯏꯒꯤ ꯄꯩꯁꯥ ꯄꯤꯔ ꯊꯝꯃꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯥꯝꯕꯅꯣꯕ ꯑꯍꯦꯟꯕ ꯄꯥꯝꯃꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯣ ꯂꯥꯛꯀꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ CMD ꯅꯤꯡꯊꯧ ꯃꯅꯥ ꯐꯅꯥꯡꯅ ꯅꯞꯄꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯕꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯒꯀꯣ ꯑꯩꯈꯣꯏꯒꯤꯗꯤ 3,300 ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ
ꯁꯨꯔ ꯅꯣꯡꯃ ꯇꯥꯟꯖꯕ ꯑꯩꯈꯣꯏꯀꯣ ꯏꯆꯥꯒꯤꯗꯃꯛꯇ ꯊꯝꯖꯕꯅꯦ ꯍꯌꯦꯡ ꯀꯣꯟꯅ ꯏꯆꯥꯅ ꯆꯍꯤ 53 ꯐꯥꯔꯀꯥꯟꯗ ꯂꯧꯊꯣꯛꯅꯕꯅ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯔꯩꯕꯗꯗꯤ ꯅꯣꯡꯃꯩ ꯈ꯭ꯔꯣꯁ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯩꯁꯨ ꯈꯜꯂꯝꯗꯕ ꯌꯥꯏ ꯑꯗꯨ ꯃꯔꯝ ꯆꯥꯗꯅ ꯁꯨꯃꯥꯏꯅ ꯃꯥꯡꯍꯟꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯒꯤꯁ ꯃꯇꯂꯕ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯥ ꯍꯥꯏꯕꯁꯤ उनरꯛꯇ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯃꯤꯔꯣꯟꯕꯤ ꯑꯃꯅ ꯃꯩꯅꯤꯡ ꯀꯣꯏꯕ ꯃꯇꯝꯗ ꯐꯃꯨꯡ ꯅꯥꯀꯟꯗ ꯅꯤꯡꯊꯥ ꯁꯨꯕ ꯑꯗꯩ ꯅꯤꯡꯊꯥ ꯃꯌꯥꯝ ꯊꯝꯕ ꯂꯩꯅꯩꯅꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯟꯕꯗꯩ ꯑꯉꯥꯡꯗꯨꯃ ꯍꯒꯤꯁ ꯑꯃ ꯁꯦꯠꯆꯟꯈ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯂꯧꯊꯣꯛꯇꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯀꯣꯝꯅꯕ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯨꯅ ꯀꯩꯗꯧꯏ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯃꯍꯧꯁꯥꯗ ꯑꯃꯣꯠꯄ ꯃꯌꯥꯝ ꯄꯤꯁꯜꯂꯛꯑꯦꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯝꯕꯗꯤ ꯃꯆꯥ ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯑꯍꯤꯡ ꯉꯥꯏꯍꯥꯛ ꯑꯉꯥꯡ ꯑꯃ ꯃꯊꯤ ꯃꯌꯨꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯀꯞꯄꯦꯅ ꯃꯃꯥꯗ ꯇꯨꯝꯄꯣꯠꯇꯦ ꯍꯧꯒꯠꯇꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯁꯦꯠꯆꯟꯈ꯭ꯔꯒ ꯇꯨꯝꯒꯦꯔ ꯀꯩꯗꯧꯒꯦꯒ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅꯁꯨ ꯃꯃꯥꯒ ꯃꯆꯥꯒ ꯅꯨꯡꯁꯤꯕꯁꯨ ꯂꯥꯞꯊꯣꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜꯁꯨ ꯀꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯅ ꯍꯒꯤꯁ ꯁꯤꯖꯤꯟꯅꯕꯗꯨꯅ ꯍꯒꯤꯁ ꯁꯦꯠꯂꯒ ꯅꯅꯥꯎꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯅꯣꯡꯃꯗꯤ ꯄꯨ ꯂꯥꯛꯑꯦ ꯑꯁ ꯑꯩꯅ ꯆꯩꯅ ꯀꯣꯜꯂ ꯄꯨꯊꯣꯛꯏꯅꯤ ꯌꯦꯡꯉꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯕꯦꯔꯥꯅꯦꯕ ꯍꯣꯏ ꯍꯣꯏ ꯁꯤꯁꯤꯡꯁꯦ ꯁꯨꯝ ꯊꯝꯖꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯤꯅ ꯊꯥꯒꯠꯆꯔꯤ ꯒꯣꯕꯤꯟ ꯃꯗꯨꯒ ꯏꯆꯥꯒꯤ ꯍꯥꯏꯕꯗꯨ ꯇꯉꯥꯏ ꯐꯗꯕ ꯇꯧꯊꯣꯛꯄꯤꯌꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ SSAꯒꯤ ꯃꯈꯥꯗ ꯄꯩꯁꯥ ꯑꯉꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯜꯍꯧꯔꯒ ꯃꯍꯥꯛꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯌꯦꯡ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯁꯇꯔ ꯇꯝꯒꯦꯕꯨ ꯍꯥꯏꯔꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯀꯥꯟꯗ ꯃꯃꯥ ꯃꯄꯥꯗ ꯌꯦꯠꯇꯅ ꯄꯩꯁꯥ ꯈꯔꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯉꯝꯅꯅꯕ ꯇꯉꯥꯏ ꯐꯗ꯭ꯔꯁꯨ ꯆꯍꯤ 19 ꯍꯥꯏꯁꯤ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯅꯅꯕꯒꯤ ꯂꯩꯕ ꯑꯗꯨꯃ ꯐꯖꯈ꯭ꯔꯕ ꯁ꯭ꯀꯤꯝꯅꯤ ꯑꯗꯨꯒ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯗ ꯁꯣꯏꯍꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯤ ꯇꯧꯔꯒ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯒꯨꯗꯁ ꯊꯤꯕ ꯄꯩꯁꯥ ꯊꯤꯕ ꯀꯔꯞꯁꯟꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯊꯥꯒꯠꯆꯔꯤ ꯒꯣꯕꯤꯟ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯏꯆꯥꯒꯤꯗꯨ ꯌꯥꯅꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯒꯣꯕꯤꯟ ꯃꯁꯤꯒꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯖꯔ ꯆꯠꯈꯤꯕꯅꯤꯅ ꯂꯣꯏꯒꯗꯕ ꯃꯇꯝꯁꯦ ꯍꯦꯛꯇ ꯅꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯣꯜ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯑꯩꯅ ꯁꯅꯥꯗꯒꯤ ꯃꯣꯇꯥꯅꯤ ꯁꯥꯔ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯂꯩꯇꯦꯗ ꯁꯥꯔ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯅꯦꯁꯤꯡꯒꯤ ꯁꯣꯞ ꯑꯃ ꯁꯨꯝ ꯂꯩꯕ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯌꯥꯎꯖꯔꯨꯕ ꯍꯜꯂꯛꯄꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦ ꯇꯧꯕꯗ ꯂꯥꯛꯑꯝꯃꯤꯌꯦ ꯁꯥꯔ ꯑꯗ ꯁꯨꯝ ꯆꯍꯤ ꯑꯅꯧꯕꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯑꯣꯏꯅ ꯇꯧꯖꯔꯛꯄꯅꯦ ꯐꯪꯉꯦ ꯁꯥꯔ ꯑꯗꯨꯒ ꯁꯥꯔꯒꯤ ꯃꯥꯏꯊꯣꯡꯁꯦ ꯉꯁꯤꯗꯤ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯝꯕ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯍꯥꯏꯖꯔꯛꯄꯅꯤ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯏꯁꯄꯦꯛꯇꯨꯅ ꯍꯦꯟꯅ ꯄꯛꯄ꯭ꯔꯥ ꯈꯜꯂꯦ ꯉꯁꯤꯒꯤꯁꯤꯅ ꯄꯛꯇꯕꯗꯤ ꯅꯠꯇꯕ ꯐꯖꯩꯌꯦꯕꯀꯣ ꯁꯥꯔ ꯑꯗꯨꯅꯉꯁꯤꯒꯤꯁꯤꯅ ꯈꯤꯇꯪ ꯁꯦꯅꯤꯌꯔ ꯃꯥꯟꯕ ꯍꯥꯟꯅꯒꯤꯗꯨꯅ ꯁꯥꯔꯗꯗꯤ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯍꯦꯜꯂꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯄꯤꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯁꯥꯔ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯨꯝꯅ ꯁꯨꯝ ꯑꯩ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯇꯥꯍꯧꯕ ꯑꯗ ꯅꯨꯡꯇꯤꯒꯤ ꯇꯥꯍꯧꯗꯕꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯉꯥꯏꯍꯥꯛ ꯌꯥꯎꯖꯔꯨꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯁꯨꯝ ꯑꯩ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯧꯖꯔꯛꯄꯅꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕꯁꯦ ꯍꯥꯟꯅꯒꯤꯗꯨꯅ ꯐꯖꯩꯁꯤ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩ ꯅꯣꯛꯅꯤꯡꯕꯗ ꯁꯤꯗꯧꯔꯦ ꯉꯁꯤ ꯇꯣꯄꯤꯛꯁꯦ ꯑꯅꯧꯕꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯅ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄꯀꯣ ꯍꯥꯟꯅꯩꯗꯣ ꯑꯍꯟ ꯃꯥꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯃ ꯑꯣꯏꯔꯦ ꯑꯩ ꯊꯣꯛꯄ ꯇꯦꯕꯜꯗ ꯑꯅꯤꯃꯛ ꯊꯝꯃꯒꯦ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯄꯥꯏꯔ ꯎꯞꯄ ꯂꯣꯏꯔꯦ ꯑꯅꯧꯕ ꯅꯠꯇꯦꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯨꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄꯗꯨ ꯀꯝꯄ꯭ꯂꯤꯃꯦꯟ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯟꯅꯒꯤꯗꯨꯅ ꯐꯩ ꯍꯟꯗꯛꯀꯤꯁꯤꯅ ꯐꯩꯅ ꯀꯣꯃꯦꯟ ꯂꯥꯁꯇ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯥꯔꯒ ꯑꯗꯨꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯔꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯦ ꯁꯩꯔꯦꯡ ꯊꯤꯕ ꯋꯥꯔꯤ ꯄꯥꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯂꯝ